ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯕꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯛꯏ꯫ ꯕꯕꯥꯁꯨ ꯀꯣꯔꯣꯅꯥ ꯅꯥꯔꯨꯕꯗꯒꯤ ꯃꯁꯥꯗꯨ ꯁꯣꯟꯖꯟꯈꯤꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯆꯠꯄ ꯉꯝꯃꯝꯗꯦ꯫ ꯏꯃꯥꯁꯨ ꯗꯨꯛ ꯈꯔ ꯁꯥꯔꯤꯗꯨꯗꯒꯤ ꯀꯌꯥ ꯍꯦꯟꯕ ꯁꯦꯟ ꯊꯨꯝ ꯖꯣꯝ ꯖꯣꯝ ꯊꯣꯛꯄ ꯊꯕꯛ ꯑꯃꯠꯇ ꯁꯨꯔꯝꯗꯦ꯫ ꯏꯆꯟꯅꯨꯄꯤꯁꯨ ꯂꯥꯏꯔꯤꯛ ꯇꯝꯂꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯌꯥꯔꯝꯗꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤ ꯊꯤꯔꯛꯄꯗ ꯏꯃꯥꯒꯤ ꯃꯆꯦ ꯏꯃꯥꯕꯣꯛ ꯈꯣꯏꯔꯣꯝꯗ ꯑꯩꯁꯦ ꯑꯉꯥꯡꯁꯤꯡ ꯁꯦꯟꯅꯕꯒꯤ ꯋꯥꯔꯗꯦꯟ ꯑꯣꯏꯅ ꯂꯩꯔꯣ ꯍꯥꯏꯗꯅ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯃꯆꯥ ꯑꯃ ꯐꯪꯉꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨꯒꯤ ꯊꯕꯛꯇꯨ ꯀꯌా ꯄꯥꯝꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯏꯃꯨꯡꯁꯤꯒꯤ ꯈꯤꯇꯪꯗꯨ ꯑꯣꯏꯔꯒꯁꯨ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯍꯥꯏꯗꯅ ꯑꯩꯁꯨ ꯋꯥꯔꯗꯦꯟ ꯑꯣꯏꯕꯗꯨ ꯆꯠꯂꯒꯦ ꯅꯤꯡꯉꯛꯏ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯁꯤ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯋꯥꯔꯗꯦꯟ ꯑꯣꯏꯅ ꯂꯥꯛꯑꯝꯃꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨꯅ ꯂꯩꯔꯝꯃꯤꯕ ꯃꯐꯝ ꯖꯒꯥ ꯑꯗꯨꯁꯨ ꯆꯤꯛꯄꯗ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤꯗ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗꯨ ꯂꯩꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯍꯦꯛ ꯆꯪꯕ ꯎꯕꯗꯗꯤ ꯋꯥꯈꯜꯗ ꯃꯐꯝ ꯑꯗꯨꯗ ꯀꯩꯒꯨꯝꯕ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯝꯃꯤ꯫ ꯑꯩꯁꯦ ꯇꯞꯅ ꯇꯞꯅ ꯆꯪꯉꯤ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯒ ꯎꯅꯔꯝꯃꯤ꯫ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯁꯨ ꯅꯨꯄꯤꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛ ꯍꯣꯏꯒꯁꯨ ꯃꯣꯏꯁꯦ ꯈꯪꯅꯔꯝꯃꯤ꯫ ꯊꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯏ ꯍꯥꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯑꯩꯅ ꯋꯥꯔꯗꯦꯟ ꯑꯣꯏꯗꯣꯔꯤꯁꯤꯗ ꯏꯁꯥꯅ ꯄꯥꯝꯅ ꯀꯠꯊꯣꯛꯄ ꯑꯃꯒ ꯃꯐꯝ ꯑꯁꯤꯗ ꯋꯥꯔꯗꯦꯟꯁꯨ ꯑꯣꯏꯕꯤꯌꯨ ꯀꯥꯏꯗꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯃꯦꯗꯥꯝ ꯍꯥꯏꯗꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝ ꯑꯗꯨꯁꯨ ꯃꯦꯗꯥꯝ ꯑꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯁ꯭ꯀꯨꯜ ꯆꯠꯅꯔꯝꯗꯕ ꯑꯉꯥꯡ ꯈꯔꯁꯨ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯁꯨ ꯃꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯍꯜꯂꯝꯃꯤ ꯃꯦꯗꯥꯝ ꯑꯗꯨꯅ꯫ ꯑꯩ ꯂꯥꯛꯄꯗꯨ ꯎꯕꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯋꯦꯜꯀꯝ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯍꯔꯥꯎꯏ꯫ ꯑꯩꯗꯤ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯄꯨꯛꯄꯦꯟ ꯍꯦꯛ ꯄꯦꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯍꯥꯟꯕ ꯂꯩꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯕꯣꯔꯗꯤꯡ ꯑꯗꯨꯒꯤ ꯀꯨꯛ ꯑꯣꯏꯅ ꯂꯩꯔꯝꯕ ꯑꯍꯜ ꯑꯗꯨꯅ ꯑꯩ ꯂꯥꯛꯄꯒꯤꯅꯤ ꯍꯥꯏꯗꯅ ꯉꯥꯁꯨ ꯊꯣꯡꯕꯤꯔꯝꯃꯤ꯫ ꯄꯔꯦꯡ ꯁꯥꯅ ꯑꯩꯈꯣꯏꯁꯦ ꯆꯥꯛꯇꯨꯁꯨ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯑꯩꯗꯤ ꯂꯝ ꯁꯥꯡꯅ ꯂꯥꯛꯄꯒꯤ ꯋꯥꯕꯒꯤꯔꯁꯨ ꯈꯪꯗꯦ ꯀꯨꯛ ꯑꯍꯜ ꯑꯗꯨꯅ ꯊꯣꯡ ꯊꯥꯛꯏꯕꯁꯤꯡ ꯑꯗꯨ ꯑꯩꯗꯤ ꯄꯨꯍꯥꯎꯗ ꯍꯦꯛ ꯍꯥꯎꯏ꯫ ꯃꯁꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯁꯨ ꯁꯥꯔꯁꯦ ꯆꯥꯛ ꯌꯥꯝꯅ ꯆꯥꯏ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯑꯗꯣꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯥꯔꯁꯦ ꯉꯁꯤꯗꯤ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯟꯗꯅ ꯅꯣꯏꯒꯤ ꯀꯨꯛ ꯄꯥꯕꯨꯡꯁꯤꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯅꯒ ꯃꯁꯤꯅꯒ ꯍꯥꯎꯕꯒ ꯆꯥꯛ ꯌꯥꯝꯅ ꯆꯥꯈ꯭ꯔꯦ꯫ ꯅꯣꯏꯁꯨ ꯍꯥꯎꯇꯕ꯭ꯔꯅꯦ ꯍꯪꯉꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯉꯥꯗ ꯅꯠꯇꯅ ꯆꯤꯛꯀꯟꯁꯨ ꯌꯥꯝꯅ ꯊꯣꯡꯕ ꯍꯩꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯀꯨꯛ ꯑꯍꯜ ꯑꯗꯨꯁꯨ ꯅꯣꯛꯐꯦꯠ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯌꯦꯡꯖꯩ꯫ ꯆꯥꯛ ꯆꯥꯕꯗ ꯇꯣꯛꯑꯕ ꯃꯇꯨꯡ ꯃꯥꯒꯤ ꯑꯃꯨꯛ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯗ ꯆꯪꯅꯈꯤ꯫ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ ꯑꯉꯥꯡꯁꯤꯡ ꯑꯗු ꯃꯁꯛꯁꯤꯡ ꯑꯗꯨ ꯄꯪꯇꯛ ꯁꯨꯛꯇ ꯏꯆꯝ ꯍꯦꯛ ꯆꯝꯖꯩ꯫ ꯑꯩꯁꯨ ꯆꯥꯛ ꯇꯣꯛꯄꯒ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗꯨ ꯁꯨꯝ ꯌꯦꯡꯂꯤꯉꯩ ꯀꯨꯛ ꯑꯍꯜ ꯑꯗꯨ ꯃꯥꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯆꯥꯛ ꯃꯌꯣꯝ ꯑꯃꯒ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯔꯤ ꯀꯧꯏ ꯍꯥꯏꯕ꯫ ꯑꯩꯅ ꯑꯃꯨꯛ ꯄꯥꯕꯨꯡ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯕꯤꯅꯥꯁ ꯀꯧꯖꯩ꯫ ꯑꯗꯣ ꯄꯥꯕꯨꯡꯗꯤ ꯑꯁꯥꯏꯗꯒꯤꯔꯣ ꯍꯪꯉꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯃꯥꯅꯤ ꯁ꯭ꯀꯨꯜ ꯑꯁꯦ ꯑꯌꯨꯛ ꯑꯣꯏꯒꯦꯔꯥ ꯅꯨꯃꯤꯗꯥꯡ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯆꯤꯛꯑꯒ ꯂꯩꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯗꯅ ꯍꯦꯟꯕꯅꯤ ꯆꯤꯛꯄꯁꯦ꯫ ꯑꯗꯣ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯅꯪꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯈꯔ ꯐꯖꯅ ꯌꯦꯡꯁꯟꯕꯤꯔꯣ꯫ ꯏꯁꯨ ꯅꯨꯄꯤ ꯊꯣꯛꯄ ꯑꯉꯥꯡ ꯑꯃꯁꯨ ꯁꯤꯗ ꯂꯩꯔꯤꯅꯤ꯫ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯗꯨꯒꯅ ꯌꯥꯝꯅ ꯄꯨꯡꯊꯦꯡ ꯐꯥꯎꯗꯤ ꯃꯄꯥꯟꯗ ꯂꯩꯔꯨꯅꯨ ꯏꯪꯕꯅꯤꯀꯣ ꯎꯟ ꯇꯥꯕꯅꯤ ꯑꯁꯥꯏꯁꯤ ꯂꯝꯍꯥꯡꯒ ꯑꯣꯏꯕꯒ꯫ ꯑꯩꯁꯨ ꯆꯠꯂꯦ ꯍꯥꯏꯔꯝꯃꯒ ꯑꯍꯜ ꯑꯗꯨ ꯁꯥꯏꯀꯜ ꯑꯃ ꯇꯣꯡꯉꯒ ꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯁꯨꯝ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩ ꯑꯍꯜ ꯑꯗꯨꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯕꯣꯔꯗꯤꯡꯒꯤ ꯂꯩꯔꯤꯕ ꯉꯁꯥꯏ ꯆꯥꯛ ꯆꯥꯐꯝ ꯀꯤꯆꯟ ꯑꯗꯣꯝꯗ ꯀꯣꯡ ꯀꯥꯡ ꯀꯣꯜꯂꯤꯛꯁꯤ ꯃꯈꯣꯜ ꯑꯃ ꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯀꯣꯜꯂꯤꯛ ꯃꯈꯥꯗ ꯋꯥꯟꯊꯔꯕꯖꯥꯔ ꯍꯥꯏꯗꯅ ꯐ꯭ꯔꯞ ꯀꯤꯆꯟ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯩꯅ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯗ ꯆꯨꯞꯆꯥꯞ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤ꯫ ꯑꯩꯁꯨ ꯑꯀꯣꯏꯕꯗ ꯉꯥꯏꯍꯥꯛ ꯍꯦꯛ ꯁꯨꯝ ꯂꯦꯞꯇꯨꯅ ꯌꯦꯡꯉꯒ ꯂꯩ꯫ ꯀꯔꯤꯁꯨ ꯂꯩꯇꯕꯗꯨꯗ ꯑꯩꯁꯨ ꯑꯃꯨꯛ ꯑꯩꯒꯤ ꯀꯥ ꯇꯝꯅ ꯆꯪꯉꯒꯦꯅ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯒꯦ ꯍꯥꯏꯗꯅ ꯃꯣꯏꯅ ꯇꯨꯝꯂꯤꯕꯗꯨ ꯑꯩꯁꯨ ꯆꯪꯗꯅ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯉꯟꯅ ꯇꯨꯝꯃꯤ꯫ ꯃꯣꯏꯁꯦ ꯑꯗꯨꯝ ꯃꯣꯏꯒꯤ ꯇꯨꯝꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯗꯨ ꯎꯕꯗ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯇꯨꯝꯊꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯩꯅ ꯇꯨꯝꯊꯒꯦ ꯇꯧꯔꯛꯄꯁꯤꯗ ꯍꯟꯗꯛꯅ ꯑꯃꯨꯛ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡ ꯃꯄꯥꯟꯗ ꯃꯤ ꯑꯃ ꯁꯠ ꯂꯥꯎꯅ ꯆꯠꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃ
ꯑꯩꯒꯤ ꯀꯥꯗꯨ ꯂꯥꯜꯂꯒ ꯆꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯑꯃꯨꯛꯀꯁꯨ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯀꯥꯗꯒꯤ ꯀꯣꯛꯈꯛ ꯂꯤꯊꯣꯛꯑꯒ ꯅꯥꯛ ꯌꯦꯠꯇꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯗꯨꯗꯁꯨ ꯀꯅꯥꯁꯨ ꯆꯠꯈꯤꯕ ꯎꯗꯦ꯫ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯒ ꯍꯟꯗꯛꯇꯤ ꯐꯃꯨꯡ ꯕꯦꯗꯇ ꯀꯥꯔꯒ ꯇꯨꯝꯊꯔꯝꯃꯤ꯫ ꯅꯍꯥꯟꯈꯩꯗꯤ ꯌꯨꯝꯗ ꯁꯨꯝ ꯇꯨꯝꯃꯛꯄꯒꯤꯔꯁꯨ ꯈꯪꯗꯦ, ꯑꯗꯨꯒ ꯐꯃꯨꯡ ꯑꯣꯟꯅꯕꯩꯔꯁꯨ ꯀꯩꯅꯣ ꯑꯩꯁꯦ ꯇꯨꯝꯕꯗꯨ ꯏꯁꯥꯗ ꯍꯩꯅꯗꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯃꯪꯗꯁꯨ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯎꯔꯝꯃꯤ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯅ ꯑꯩꯅ ꯇꯨꯝꯂꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯑꯩꯅ ꯃꯪ ꯑꯗꯨꯗ ꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯁꯦ ꯃꯤꯀꯞꯇꯤ ꯊꯣꯛꯇꯦ, ꯑꯗꯨꯝ ꯇꯨꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯑꯩꯁꯦ ꯃꯤꯀꯞ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ, ꯑꯩꯒꯤ ꯏꯁꯥꯁꯦ ꯄꯨꯛꯇ ꯍꯦꯛ ꯇꯦꯛꯑꯒ ꯀꯣꯛꯀꯁꯦ ꯏꯂꯨꯝ ꯍꯦꯛ ꯂꯨꯝꯃꯤ꯫ ꯑꯩꯁꯨ ꯃꯤꯠꯁꯦ ꯅꯣꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯃꯥꯏ ꯃꯤꯠ ꯕ꯭ꯔꯁ ꯇꯧꯕ ꯊꯣꯔꯛꯏ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯒ ꯃꯣꯏꯁꯦ ꯃꯁꯥꯅ ꯈꯪꯅ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯃꯥꯏ ꯃꯤꯠ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯆꯪꯕꯤꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯏꯅ ꯈꯪꯗꯕꯁꯤꯡꯗꯣ ꯑꯩꯅ ꯂꯥꯏꯔꯤꯛꯁꯨ ꯉꯥꯏꯍꯥꯛ ꯇꯥꯛꯄꯤꯔꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯏꯁꯥꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯑꯩꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯛꯑꯝꯃꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯣꯏꯁꯦ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯂꯣꯏꯁꯟꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯑꯩꯁꯦ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯑꯩꯁꯦ ꯍꯛꯆꯥꯡꯗ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯑꯩꯒꯤ ꯀꯥꯁꯤꯗ ꯃꯪꯗ ꯎꯈꯤꯕ ꯅꯨꯄꯥꯗꯨ ꯃꯗꯨ ꯆꯪꯉꯛꯑꯒ ꯑꯩꯁꯦ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯕ ꯆꯩꯕ ꯍꯧꯔꯛꯏ꯫ ꯀꯩꯗꯧꯕꯩꯅꯣ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯦ? ꯅꯪꯁꯨ ꯁꯤꯅꯤꯡꯉꯕꯣ? ꯑꯩꯗꯧꯅ ꯁꯤꯅꯤꯡꯉꯕꯣ ꯍꯥꯏꯗꯅ ꯃꯥꯅ ꯑꯩꯁꯦ ꯅꯝꯁꯜꯂꯒ ꯈꯧꯔꯤꯁꯦ ꯃꯦꯠꯄ ꯍꯧꯔꯛꯏ꯫ ꯑꯉꯥꯡꯁꯤꯡꯁꯨ ꯁ꯭ꯀꯨꯜꯒ ꯂꯣꯏꯅ ꯆꯠꯅꯈꯤꯕꯒ ꯑꯩꯁꯨ ꯏꯇꯣꯝꯗ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯍꯦꯛ ꯆꯤꯡꯉꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯤ ꯀꯨꯛ ꯑꯣꯏꯔꯤꯕ ꯑꯍꯜ ꯑꯗꯨ ꯃꯇꯥꯡ ꯆꯥꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯃꯥꯅ ꯑꯩꯁꯦ ꯇꯨꯝꯕ ꯍꯧꯗꯣꯛꯄꯤꯔꯛꯏ꯫ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯑꯕꯤꯅꯥꯁ, ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥꯅꯦ? ꯀꯩ ꯎꯔꯤꯅꯣ ꯑꯗꯨꯛ ꯊꯤꯅ ꯃꯪꯗ ꯎꯔꯤꯗꯨꯕꯨ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯈꯨꯠꯁꯤꯅ ꯏꯁꯥꯒꯤ ꯉꯛꯁꯝ ꯃꯔꯤꯁꯦ ꯄꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯇꯤꯟꯁꯦ ꯋꯥꯅ ꯌꯣꯠꯊꯔꯝꯃꯤ꯫ ꯀꯩꯅꯣꯅꯦ, ꯀꯩ ꯃꯪꯅꯣꯅꯦ ꯑꯣꯟꯊꯣꯛꯅ ꯇꯝꯊꯤꯈ꯭ꯔꯦꯗ꯫ ꯌꯨꯝꯗ ꯂꯩꯔꯛꯄꯗ ꯑꯗꯨꯛꯀꯤꯕ ꯃꯪꯗꯤ ꯑꯩ ꯑꯃꯨꯛ ꯐꯥꯎ ꯃꯪꯗ꯭ꯔꯤ꯫ ꯉꯁꯤꯁꯨ ꯉꯔꯥꯡꯁꯨ ꯅꯨꯄꯥ ꯑꯃ ꯑꯩꯒꯤ ꯃꯪꯗ ꯇꯣꯏꯅ ꯎꯔꯤꯁꯤꯕꯨ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯜꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯑꯕꯤꯅꯥꯁ, ꯅꯇꯣꯝꯗꯗꯤ ꯀꯥ ꯑꯁꯤꯗ ꯇꯨꯝꯍꯟꯅꯤꯡꯗꯦ, ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ ꯇꯨꯝꯃꯤꯟꯅꯕꯗꯤ ꯀꯔꯤ ꯀꯥꯏꯕꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯄꯥꯕꯨꯡ, ꯀꯩꯒꯤꯅꯣ ꯏꯇꯣꯝꯗ ꯑꯩꯅ ꯃꯁꯤꯒꯤ ꯀꯥ ꯑꯁꯤꯗ ꯇꯨꯝꯍꯟꯅꯤꯡꯗꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯥ ꯑꯁꯤꯗ ꯀꯩꯗꯧꯕ ꯌꯥꯎꯈꯤꯒꯦ? ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯁꯨ ꯇꯧꯈꯤꯗꯦ, ꯁꯨꯝ ꯏꯇꯣꯝꯗ ꯇꯨꯝꯕꯗꯨ ꯁꯤꯗ ꯂꯥꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯃꯪ ꯍꯥꯗꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯒꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ ꯇꯨꯃꯤꯟꯅꯧ ꯍꯥꯏꯗꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨ ꯆꯥꯛ ꯂꯣꯏꯔꯦ, ꯄꯨꯡꯁꯨ 12 ꯍꯦꯜꯂꯦ꯫ ꯑꯉꯥꯡ ꯈꯔꯗꯤ ꯃꯣꯏ ꯁ꯭ꯀꯨꯜꯒꯤ ꯕ꯭ꯔꯦꯛ ꯊꯥꯔꯛꯄꯗ ꯆꯪꯉꯛꯑꯒ ꯆꯥꯛꯇꯨ ꯂꯣꯏꯅ ꯆꯥꯅꯈ꯭ꯔꯦ꯫ ꯏꯕꯨꯡꯉꯣꯗ ꯉꯥꯏꯔꯦ ꯆꯥꯗ꯭ꯔꯤꯕ ꯑꯩꯁꯨ ꯉꯁꯥꯏꯈꯩ ꯏꯕꯨꯡꯉꯣꯁꯦ ꯀꯣꯏꯊꯤ ꯊꯤꯔꯝꯕꯅꯤ꯫ ꯑꯉꯥꯡꯁꯤꯡ ꯆꯥꯛ ꯆꯥꯅꯕꯗꯨꯗ ꯑꯗꯨꯗ ꯎꯔꯛꯇꯕꯗꯨꯗ ꯀꯥ ꯑꯁꯤꯗ ꯆꯪꯖꯔꯛꯄꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯄꯨꯡ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯄꯨꯡꯁꯨ 12 ꯇꯥꯗꯨꯒꯤ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯩꯅꯣꯅꯦ, ꯑꯩꯁꯦ ꯀꯨꯏꯅ ꯇꯨꯝꯊꯔꯨꯔꯕ ꯃꯥꯜꯂꯤ, ꯍꯛꯆꯥꯡꯁꯨ ꯉꯝꯗꯦ ꯍꯥꯏꯗꯅ ꯑꯣ ꯐꯔꯦ, ꯑꯗꯣ ꯄꯥꯕꯨꯡ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯊꯥꯡꯗꯣꯛꯄꯤꯔꯝꯃꯣ, ꯑꯩ ꯆꯪꯖꯔꯛꯑꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯑꯩꯒꯤ ꯀꯥ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯟꯅꯗꯕ ꯁꯥꯔꯒ ꯌꯦꯡꯉꯝꯃꯒ ꯊꯣꯛꯈꯤ꯫ ꯑꯍꯜ ꯑꯗꯨꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯩꯁꯦ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯀꯤꯆꯟꯗ ꯆꯪꯉꯒ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯑꯩꯁꯦ ꯁꯨꯝ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯁꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯗꯥꯏꯗ ꯁꯨꯝ ꯈꯣꯡꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯣꯏ ꯑꯗꯥꯏꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯑꯃꯗ ꯍꯩ ꯃꯍꯤ ꯂꯨꯄꯥ 10 ꯄꯤꯕ ꯑꯃ ꯊꯛꯇꯨꯅ ꯂꯩ꯫ ꯑꯩꯅ ꯍꯩ ꯃꯍꯤꯗꯣ ꯊꯛꯏꯉꯩ ꯌꯨꯝꯗꯒꯤ ꯕꯕꯥꯁꯦ ꯐꯣꯟ ꯇꯧꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯀꯩꯅꯣ ꯐꯣꯟꯁꯨ ꯇꯧꯔꯛꯇꯦ, ꯑꯩꯈꯣꯏꯅ ꯇꯧꯕꯁꯨ ꯆꯠꯇꯦ, ꯉꯔꯥꯡꯗꯩꯕꯨ ꯌꯨꯝꯗ ꯄꯥꯎ ꯑꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ, ꯑꯩ ꯍꯧꯖꯤꯛꯇ ꯃꯄꯥꯟꯗ ꯊꯣꯔꯛꯄꯅꯤ, ꯁ꯭ꯀꯨꯜꯗꯨꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗꯣ ꯅꯦꯠꯋꯥꯛꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ, ꯃꯄꯥꯟꯗ ꯊꯣꯔꯛꯑꯒ ꯅꯦꯠꯋꯥꯛꯁꯦ ꯈꯔ ꯅꯨꯡꯉꯥꯏ, ꯑꯩ ꯌꯧꯔꯦ ꯕꯕꯥ, ꯑꯩ ꯋꯥꯔꯗꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯄꯨꯔꯦ, ꯉꯔꯥꯡꯗꯒꯤ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯍꯣꯏꯅꯦ, ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏ ꯄꯥꯎꯗꯣ ꯈꯔ ꯐꯥꯎꯅꯕꯗꯤ ꯐꯩꯗꯅ꯫ ꯑꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯃꯐꯝ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ? ꯅꯈꯣꯟꯁꯨ ꯅꯪꯁꯦ ꯂꯣꯛ ꯇꯧꯔꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ, ꯀꯩꯁꯨ ꯇꯧꯗꯦ, ꯍꯣꯏ ꯀꯣꯛꯄꯨꯗꯤ ꯈꯔ ꯆꯤꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯀꯣꯛ ꯆꯤꯛꯏ ꯍꯥꯏꯕ, ꯑꯗꯨꯗ ꯍꯤꯗꯥꯛ ꯒꯨꯂꯤ ꯑꯃ ꯆꯥꯁꯟꯕ ꯌꯥꯗ꯭ꯔꯣ? ꯅꯍꯥꯟꯒꯗꯨꯅꯦ ꯅꯣꯏꯗꯤ ꯌꯨꯝꯗꯗ ꯂꯩꯔꯛꯄꯅꯤꯅ ꯂꯝ ꯊꯣꯛꯈꯤꯕꯗꯨꯗ ꯇꯧꯔꯤ ꯑꯣꯏꯔꯤꯅꯤ, ꯏꯄꯥꯁꯨ ꯄꯥꯈꯠꯂꯤ ꯅꯪꯅ ꯂꯝꯗ ꯂꯩꯈꯤꯕꯁꯤ꯫ ꯐꯔꯦ, ꯀꯩꯁꯨ ꯇꯧꯗ꯭ꯔꯒꯗꯤ ꯅꯃꯥ ꯄꯥꯏꯍꯜꯂꯣꯀꯣ ꯍꯥꯏꯕ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯌꯥꯔꯦꯗ ꯕꯕꯥꯅ ꯈꯔ ꯇꯝꯕꯤꯔꯣ, ꯑꯩ ꯌꯧꯔꯦ ꯍꯥꯏꯗꯅ ꯑꯗꯨ ꯊꯝꯃꯒꯦ ꯕꯕꯥ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯑꯩꯅ ꯍꯩ ꯃꯍꯤ 10 ꯄꯤꯕ ꯑꯃ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯨꯄꯥ 10ꯗꯣ ꯑꯩꯅ ꯄꯤꯔꯝꯃꯤ꯫ ꯂꯩꯁꯥꯕꯤꯅꯤ ꯗꯨꯀꯥꯟ ꯐꯝꯃꯤꯗꯣ, ꯃꯁꯛꯁꯨ ꯐꯖꯩ, ꯑꯗꯣ ꯏꯔꯥꯡꯗꯤ ꯈꯔ ꯆꯦꯟꯕ ꯂꯩꯁꯥꯕꯤ ꯃꯥꯜꯂꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯑꯁꯨꯝꯅ ꯍꯪꯉꯛꯏ꯫ ꯀꯩꯅꯣ ꯁ꯭ꯋꯥꯏꯗ ꯅꯍꯥꯟꯈꯩ ꯎꯗꯦ, ꯀꯔꯥꯏꯗ ꯂꯩꯕꯅꯣ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏ, ꯑꯩ ꯑꯁꯤꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯋꯥꯔꯗꯦꯟ ꯑꯣꯏꯕꯅꯤ, ꯉꯥꯏꯍꯥꯛ ꯑꯁ꯭ꯋꯥꯏꯗ ꯊꯣꯔꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫
Nupiduna amuk o ado asigi school asi angangsingna haibada tamnai kaidana hai adu kamaina tamnarino noigi school sibu hangai aina sumuk kaino habiridubu tamnai harisi kamaina no aisu ngarangda lakpada ngairi aidi karimata khangde hairami Nupiduna amuk makha tarake tawrokpaduda mapa mali ahal ama thoraga ibema yare nang sangkhro ai amuk lehaurage haidana thorai maduda nupidu soingonda mamituna irang miteng amada munna yengamaga mase sangki aisa wakanda karigumba mai sing-singnana school aduda amuk sangai ngayag leraga ngang sing adusu school suti loina thanare aduna isi moigi manakta sangaga sumwari watai tawrami adu angang sing adudagi soina karigumba khara khangtoke khanna mafam asigi oiba matangda angang sing aduda sumwari sajalaga hangubada moiso khangde handak section haurakpada nongna sangakpani khumai madudagi so kaya wadu makhatana kupthana hangudre Numitude si tomna leibado boring sui haidana numidangi sa hek topaga angang sing aduda larik passing asidi tumbado nganna tumali haidana moise pung tara helapho larik tawhallami pung tara makai tarakpa matam aduda angang sing adu sum larik tongna tumningdana moise bom isalakpaduda aina sum moise tumjaruro haidana tumba thajanki aduga iswaigi kada sangake tawrakpasida babase phol amuk tawrai aduna iswaigi kagi mapal aduda haipel lepaga babagai ga wari sanai babana so ibunga na kokchi haikibado pharabo sakti tuobo kamaina tawragi hangai maduda ina so kesu tawdre tumma sangage tawramini angang sing ngahak larik takpirambani hairami babana harakpadudi aina mayik singna tai adubo aina ngangba wadudi babana newaktu nungai tabanina kaya mayik singna taramde wari ja sum babaga sanaringai aige kaduda mi masalongna sangkibagi mawongda tunglomdai si isada saumama phangai haibet hek leithokuna suai si yengi matam aduda babana ingonda yamna ngakpa wama hairei phone wari sanana babana ingonda sumna hairei ibungo kanano ni nangi nakta nupa ama yamna sauna wangangi dubo kanalegi nangi nakta hangai aina sukai haibano baba mayak singna tati hairami babana mo kanano haiba nangi nakta nupa ama murung yamna saubagi mawongda wangangi badu hangai aisa nahangkaida kidabani babana adumna hairakpaduda kaino baba kana wangangage ai tomdani ai ginakta kanasu leitena adumaina haraga isi tung amuk salangno leithoktuna yengi isada so kiba masum poglai babada soina baba ne wak nungai tabaduda tawribu oirini thamage hayeng amuk warido sanarasi haidana phol adoina kakthalami aduga isegi kada prap sangai hek pogai gi kaduda gi tumpam phamung bed aduda aigi wakhanda mi matumbadongna wakhanda mitta urai aduna ise phamungda hithaba ngamamde tumamda aduda so ise wakhalama khalami kainone babana ngasai wari sabada aigi tungda mi mawangangba makhon tai hairakribadubo tasingna madu newak nungai tadena tawri bazara natraga karigi wari bazara khalami ngaiga dumna wakhan khana ise tumthakraba matung nongalamdai matamasda aina mangda hek uba nupado muksanga handakti wangangde mase aigi khawise taplongna pairaga kanna heta metpa haurai aisu kainone nangna tawridubo haidana magi makhutu lokthoknaba kanna muknarami adumaina mukna ise gyan sodum tarai aduga isagi khud asina aigi khawrida mesaba wairami sumadumaina akiba mong matawse ai sada thengnarakpadagi aise wakhanda sumna khalami kukoiriba ahal aduna hairambadu ise kaduda itomna tummuno hairambani ado ai horende angang sing asigi manakta oina tummage asumna ise numitudi angang sing adugi manakta tummage ningami principal wariba medam aduso numitudi aise magi kada mukta sango haidena kaurakpadagi aise magi manakta sangami aduga ingonda sumna hairei Abinas kamaina tawge mafam masita leibabu nungaibro nange thamoida leibado ingonda mayik sengna hairabo hairei aina mo medam angang singdi loina bayamna nungai wa ma haibada moise loina illi adubo medam matam supada igi mangda nupa ma ina sida hek lapu numit adudagi aigi mangda mase saudana da laga dum ui masima de ai ngasi phong ngak tabangamde isana ise ngaurabra haidana wakhanda among muksu hek khanjai aduna medam ai horen deidi angang singa tummagi ningle hairami principal aduna mu adudi kamaina tawrizano abinas masakto nangna khangnakiba midi nate ko hairei aina mo nate medam punsida ai maga khangnakiba thengnakiba leite aingona mano uhallisi magi asawo mong mataw ngaktani medam aduna mo asadudi kamdawri bazano ne
ꯐꯔꯦ ꯑꯗꯣ ꯅꯪꯒꯤ ꯀꯥꯗꯨ ꯆꯦꯟꯖ ꯇꯧꯔꯒ ꯑꯃꯨꯛ ꯌꯦꯡꯁꯤ ꯉꯁꯤꯒꯤꯗꯤ ꯑꯉꯥꯡꯁꯤꯡꯒ ꯇꯨꯃꯤꯟꯅꯔꯣ ꯍꯌꯦꯡꯗꯣ ꯑꯩ ꯁ꯭ꯀꯨꯜꯁꯤꯒꯤ ꯆꯧꯀꯤꯗꯥꯔ ꯑꯗꯨꯒ ꯇꯧꯔꯒ ꯅꯪꯒꯤ ꯀꯥ ꯑꯃ ꯁꯦꯝꯅꯕ ꯇꯧꯔꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯆꯠꯆꯔꯣ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯗꯨꯝ ꯊꯣꯔꯛꯏ ꯑꯗꯨꯒ ꯅꯨꯃꯤꯠꯇꯣ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯕꯦꯠ ꯑꯃ ꯂꯧꯔꯒ ꯇꯨꯝꯃꯝꯃꯤ ꯑꯉꯥꯡ ꯃꯌꯥꯝ ꯃꯔꯛꯇ ꯇꯨꯝꯕꯅꯤꯅ ꯅꯨꯃꯤꯠꯇꯨꯗꯤ ꯋꯥꯈꯟꯗ ꯑꯩꯁꯦ ꯀꯩꯁꯨ ꯇꯧꯔꯛꯑꯔꯣꯏꯗ ꯈꯜꯂꯝꯃꯤ tumthaba horokpagi matam asida aina tumamba ka aduda hekta saptra amada kongkang kodrok kodrok mi amana aigi kadu okhaiba nekhaiba makonse tarakpadagi angangsing adusu kidana phupuk hawanarai aduga aingonda sar kaino manungda kari changna janu hangai aisu ingangang tumina lei aduga angangsing aduna pakhalibado aina phathabirami karimata waramoi kaigumba masangba mali hairami Kamanung aduda tawridu sulepte dum kamanung sida gonggang makhon se tarame ahing dama ko se kana su tumnadre angang singsu moisu ki dana mata tumdre nungalak padagi se principal aduda phone tawrame medam ga rupa wari mata sananingi huje mukta lakpiu haidana kaurame aige ka do isu ki dana sangde ngarang gi tawrakiba singadu manungda kainano haibase yengba sangdri principal medam adu sulaga kaidawragi hangai Maduda angangsing aduga aigana wari pumbadu medam maduda tamame aduga ka manung aduda khoi puna sangsalaga yengi ngalidi ka manung aduda oiramiba mong mataw aduni aigi tumphomda mi amana okhaina khairambagi mawongda ka manung aduda leirame madu principal medam aduna sumna hairei kanaguma huranba mi amada manungda karinoma lawba sangambani haidana warido huranba sangakparomda puthokhi angangsing su leibanina aisu maduda wakhlama munna khanba hawrami Hais masidi monga matawre ay tuna mapama se thado maga sakhidaba yadre atamna na ingona kanagumba mana ibu laknari aibu kihalli masi afaba khudam dinate angangsing asida swai karimata hairam maroige aduga principal da swai karimata hairam maroige aise tumina sakrage ningai mataw sum tawdana aise numito angangsing school janakraba mato aige posai sing adu yom salaga ise yumda halaknaba thorame Maduda school adudagi kitang thorakpa haurakpada kuk oiriba ahal adu amuk thengnarami aduga ingona ibungo karaida satke hairino pochaiga yomdana thori dubu hangai maduda isu phajabi londa khumami babung ai yum phawda chaluge amuk halakani hairami ahal adu sodum khangaba mali aisi halaroi haibasi aduna ingona wafama ma haudorai Yengo ibungo abinas nang pabung isada wa mahaige isada ki kang thingnariba kayadu ipasu loina khangi madu ipanga sidi isada singna haidage nangna tumna himnariba ka adu noi kuma wade noi balaksaba nupa ma ka adu makta da thori yandu na sikibani mase mayum su yamna waba jani Maduda magi nupi mamana lauri dusu nupa koiba haurakpadagi ka manung aduda thori yalaga sirambani pao se principal aduga school adugi phangdar aduga moi masen manaraga wafam ase chupchap ta loisanna khi khabar I pau se da mata phongan khide masigi matung isa bina samuk thunglare ipasu wafam masing ngaliga isa da haining bani adugo isu masine imung puri banina hek madu nangonda hairui haidana moina khangkhibada isu moina lokthok pirak toini Hojiksu school lesi tamnari bani adugo karisu khangjadriba angangsing asidi wafam adu moidi khangjabana sadri aisu nang ahama thunglaba mikup aduda yamna harauki angangsing asi isana senabirani haidana aduga maromda su mafam asida nangsu kaisu kuina leiroi haibasi aisu hek lakhibadagi aisu dum khangle adu masini mafam asigi wari haibo hairei aisu wari do munna taraba matung ahal aduda sumna hairami Pamung aisu imungi leita lairabana heman kidana mafam asida isu laksabani aduga masige sinfam asisu nasadi kya pamna laksagibasu nate Pare hokragadi hokre aina taba thongna leiba kanagumba atopa wadel ma laksarani aide punamak se mai punaba ngamjararoi aduna pabung nasa sasaru khike asumna ahal aduda hairamaga ise school adu bidai piramduna aise yumda halai Yemek yabuga babai ma da soina wari do sidnana tamami aduga mai bi emaso tanarga yengthoame maduda mai bi aduna mamita aina thengnarikiba singdo maso urabazane akoida sumna hairei Laikidaba thawai mirel aduna nangbu sumana lawba pamki nangsu mafam aduda kuina leirurabadi madawna nangsu mafam aduda nasana tomna siningba pohalakani aduba nangna mafam adu thaduamaga lakpa ngambagi thongna leirido madu yamna pharabani hairei Mataw sum tawdana ise mafam aduda kiba thawdo ma thengnakhi mayam mahamagi wari ase matanga saida loijare anisuba wari se muk mayamda khudon tamjare
ꯑꯩꯒꯤ ꯃꯤꯡ ꯀꯤꯔꯟ ꯀꯧꯏ ꯑꯗꯨꯒ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯁꯤꯅ ꯑꯩꯒꯤ ꯌꯨꯝ ꯃꯄꯥ ꯑꯁ꯭ꯋꯥꯏꯗꯅꯤ꯫ ꯑꯩꯈꯣꯏ ꯌꯨꯝꯁꯤꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯋꯥꯛꯁꯣꯞ ꯑꯃ ꯂꯩ, ꯒꯥꯔꯤ ꯑꯆꯧꯕ ꯁꯦꯝꯕ ꯋꯥꯛꯁꯣꯞꯅꯤ꯫ ꯑꯗꯨꯒ ꯋꯥꯛꯁꯣꯞꯇꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗꯅ ꯑꯩꯒꯤ ꯁꯝ ꯀꯛꯄꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯃꯆꯥ ꯑꯃꯁꯨ ꯂꯩ꯫ ꯑꯩꯁꯦ ꯁꯝ ꯀꯛꯄ ꯃꯤꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯩꯁꯦ ꯃꯍꯧꯁꯥꯒꯨꯝ ꯃꯤ ꯑꯃ ꯁꯝ ꯁꯨꯝ ꯀꯛꯏꯉꯩ ꯋꯥꯛꯁꯣꯞ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯒꯥꯔꯤ ꯑꯃ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ꯫ ꯒꯥꯔꯤ ꯑꯗꯨꯁꯨ ꯃꯃꯜ ꯑꯇꯥꯡꯕ ꯒꯥꯔꯤꯅꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩꯒꯤ ꯁꯝ ꯀꯛꯐꯝꯗ ꯂꯥꯛꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯑꯩꯒ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯒꯥꯔꯤꯁꯤ ꯐꯤꯕꯝ ꯇꯥꯗ꯭ꯔꯦꯅꯦ, ꯑꯁꯤꯗꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏꯕ ꯃꯤꯗꯨ ꯍꯤꯡꯉꯝꯅꯤꯗꯤ ꯊꯥꯖꯗꯦ, ꯑꯗꯨꯒ ꯃꯥꯒ ꯌꯦꯛꯈꯥꯏꯅꯔꯤꯕ ꯒꯥꯔꯤ ꯑꯗꯨꯁꯨ ꯅꯥꯇꯩ ꯆꯥꯔꯝꯃꯔꯣꯏ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯤꯉꯩ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨ ꯑꯃꯨꯛ ꯎꯔꯛꯈꯤ꯫ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯁꯨ ꯁꯤꯠꯀꯗꯨ ꯏ ꯉꯥꯛꯇ ꯄꯛꯑꯝꯃꯤ꯫ ꯃꯗꯨ ꯎꯔꯛꯄꯗ ꯋꯥꯛꯁꯣꯞꯀꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯁꯨꯝꯅ ꯍꯪꯉꯝꯃꯤ, ꯀꯩꯅꯣ ꯒꯥꯔꯤꯁꯤꯒꯤ ꯐꯤꯕꯝꯁꯤꯕꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯝꯅꯔꯛꯀꯅꯤꯀꯣ, ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯅꯣ ꯒꯥꯔꯤꯁꯤꯕꯨ ꯍꯪꯉꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯁꯦꯝꯅꯕ ꯄꯨꯔꯛꯄꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯗꯣ ꯃꯅꯨꯡꯗ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯄꯨꯔꯛꯄ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯉꯔꯥꯡ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯅꯦ ꯑꯗꯨꯒꯤꯅꯤ꯫ ꯑꯩꯅ ꯑꯃꯨꯛ ꯃꯤꯗꯤ ꯁꯤꯕ ꯅꯥꯕ ꯌꯥꯎꯖꯥꯔꯣ ꯍꯪꯉꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯈꯪꯗꯦꯗ ꯑꯗꯨꯗꯤ ꯈꯨꯝꯃꯛꯏ꯫ ꯑꯩꯒꯤ ꯗꯨꯀꯥꯟꯗ ꯂꯥꯛꯄ ꯃꯤꯁꯤꯡꯗꯨꯅꯁꯨ ꯒꯥꯔꯤ ꯑꯗꯨ ꯃꯨꯟꯅ ꯃꯨꯟꯅ ꯆꯪꯁꯜꯂꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯃꯥꯏꯅ ꯒꯥꯔꯤꯗꯨ ꯄꯨꯔꯛꯇꯨꯅ ꯋꯥꯛꯁꯣꯞ ꯑꯗꯨꯗ ꯁꯦꯝꯗꯕ ꯅꯨꯃꯤꯠ 4-5ꯃꯨꯛ ꯊꯝꯕꯁꯤ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨ ꯃꯤ ꯈꯔ ꯁꯝ ꯀꯛꯏꯉꯩ ꯒꯥꯔꯤ ꯀꯥꯔ ꯑꯃ ꯍꯦꯛꯇ ꯐꯨꯜ ꯁ꯭ꯄꯤꯗꯇ, ꯃꯥꯒꯤꯗꯣ ꯕ꯭ꯔꯦꯛ ꯐꯦꯜ ꯑꯣꯏꯔꯛꯄ ꯃꯥꯜꯂꯤ, ꯋꯥꯛꯁꯣꯞ ꯑꯗꯨꯗ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯁꯜꯂꯛꯏ꯫ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯄꯨꯔꯛꯇꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯋꯥꯏꯁꯜꯂꯛꯑꯝꯃꯤ꯫ ꯃꯌꯥꯝꯁꯨ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯟꯅꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯔꯤꯗꯤ ꯊꯧꯖꯤꯜꯂꯛꯏꯕ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯤ ꯀꯌꯥꯕꯨ ꯁꯣꯛꯍꯧꯗꯦ꯫ ꯋꯥꯛꯁꯣꯞ ꯑꯗꯨꯗ ꯒꯥꯔꯤ ꯁꯦꯝꯗꯨꯅ ꯂꯩꯖꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯑꯝꯃꯤ꯫ ꯃꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯃꯌꯥꯝ ꯆꯪꯗꯅ ꯄꯨꯈꯠꯂꯛꯑꯝꯃꯤ꯫ ꯁꯤꯕ꯭ꯔꯥ ꯆꯪꯕ꯭ꯔꯥꯁꯨ ꯈꯪꯗꯦ ꯋꯥꯛꯁꯣꯞ ꯌꯥꯎꯔꯤꯕ ꯑꯉꯥꯡꯗꯣ꯫ ꯑꯩꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯃꯤꯟꯅꯔꯝꯃꯒ ꯅꯨꯃꯤꯗꯥꯡꯗꯨ ꯍꯤꯗꯥꯛ ꯃꯆꯥ ꯑꯃ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡꯒ ꯄꯥꯏꯃꯤꯟꯅꯔꯒ ꯑꯩꯁꯦ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯑꯩꯅ ꯌꯨꯝꯗ ꯆꯪꯉꯛꯀꯦ ꯇꯧꯔꯛꯄꯁꯤꯗ ꯃꯣꯏꯒꯤ ꯋꯥꯛꯁꯣꯞ ꯂꯩꯔꯤꯕ ꯑꯗꯥꯏꯗꯣ ꯅꯨꯄꯥ ꯑꯃ ꯂꯦꯞꯄꯝꯃꯒ ꯃꯃꯤ ꯁꯥꯃꯤ꯫ ꯃꯥꯡꯈꯤꯕꯗꯧꯅ ꯃꯤꯠꯁꯤꯗ ꯀꯩꯀꯩꯅꯣ ꯃꯁꯦꯡ ꯃꯔꯥꯡ ꯍꯦꯛꯇ ꯎꯔꯛꯏ꯫ ꯀꯤꯗꯅ ꯑꯩꯁꯨ ꯍꯥꯟꯅꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯒꯥꯔꯤ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯑꯩꯁꯦ ꯌꯨꯝꯗ ꯆꯪꯉꯛꯏ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯑꯁ ꯀꯗꯥꯏꯗꯩ ꯁꯤꯕ꯭ꯔꯥ ꯆꯪꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦꯗ, ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡꯗꯣ꯫ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯆꯪꯉꯛꯄꯗ ꯃꯣꯏꯁꯤꯒꯤ ꯋꯥꯛꯁꯣꯞ ꯃꯃꯥꯡꯗ ꯃꯤ ꯑꯃ ꯂꯦꯞꯄꯝꯃꯤ꯫ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯟꯅꯔ ꯈꯪꯗꯦ ꯃꯃꯤ ꯁꯥꯃꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ, ꯑꯁ ꯌꯥꯔꯦꯕ ꯅꯪꯒꯤ ꯍꯧꯅꯕꯤ ꯕꯨꯠꯀꯤ ꯋꯥꯔꯤꯗꯣ, ꯑꯗꯨꯏ ꯃꯍꯨꯠ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯇꯥꯔꯛꯀꯦ ꯍꯥꯏꯔꯛꯎ, ꯄꯩꯁꯥꯗꯨꯝ ꯈꯔ ꯄꯤꯔꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯗꯥꯏꯗꯩ ꯄꯩꯁꯥꯅꯣ, ꯉꯟꯇꯥꯅ ꯉꯁꯤꯗꯤ ꯊꯣꯡ ꯂꯣꯟꯁꯜꯂꯤꯗꯨꯗꯤ, ꯃꯣꯏ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯔꯛꯇꯅ, ꯑꯗꯣ ꯂꯨꯄꯥ 100-120ꯗꯤ ꯇꯥꯔꯝꯒꯅꯤ, ꯑꯗꯨꯁꯨ ꯌꯨ ꯈꯔ ꯊꯛꯇꯣꯔꯛꯑꯦ, ꯁꯦ ꯈꯔꯁꯤꯅ ꯅꯪ ꯂꯧꯔꯣ ꯍꯥꯏꯗꯅ ꯑꯔꯦꯝꯕ ꯄꯩꯁꯥ ꯈꯔꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯔꯛꯑꯝꯃꯤ꯫ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨꯗꯤ ꯆꯥꯛ ꯇꯣꯛꯑꯒ ꯑꯗꯨꯝ ꯇꯨꯝꯊꯔꯦ꯫ ꯑꯗꯨꯒ ꯑꯩꯗꯤ ꯌꯥꯍꯧꯁꯨ ꯉꯜꯂꯤ, ꯑꯗꯨꯅ ꯑꯩꯁꯦ ꯌꯥꯍꯧꯁꯨ ꯉꯟꯅ ꯍꯧꯒꯠꯂꯛꯑꯝꯃꯤ꯫ ꯈꯔ ꯃꯝꯂꯤ ꯇꯧꯕꯗꯨꯗ ꯑꯗꯨꯒ ꯕꯖꯥꯔꯗ ꯋꯥꯛꯀꯤꯡ ꯆꯠꯀꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯊꯣꯡꯒꯥꯟꯗꯒꯤ ꯊꯣꯔꯛꯄꯗ ꯂꯝꯕꯦꯟꯗ ꯒꯥꯔꯤꯁꯨ ꯑꯗꯨꯝ ꯆꯠꯂꯤꯅꯤ꯫ ꯑꯩꯉꯣꯟꯗ ꯋꯥꯛꯁꯣꯞ ꯑꯗꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯇꯥꯃꯣ ꯍꯥꯏꯗꯅ ꯀꯧꯔꯛꯈꯤꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯍꯥꯎꯅꯦ ꯅꯣꯏ ꯉꯔꯥꯡꯒꯤꯗꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯍꯪꯉꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯀꯧꯔꯛꯑꯝꯃꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤ, ꯃꯈꯥ ꯇꯥꯅ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯍꯥꯏꯗꯅ ꯋꯥꯛꯁꯣꯞ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯁꯜꯂꯨꯕꯗ ꯃꯝꯂꯤ ꯇꯧꯕꯒꯤ ꯃꯔꯛ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟꯗ ꯄꯨꯈꯠꯂꯛꯈꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯑꯃ ꯐꯝꯃꯒ ꯂꯩꯕꯁꯤ ꯑꯩꯅ ꯎꯔꯛꯑꯝꯃꯤ꯫ ꯃꯗꯨ ꯎꯔꯛꯄꯗ ꯑꯩꯁꯤ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯄꯥꯈꯠꯄ ꯑꯃ ꯄꯣꯛꯈꯤ꯫ ꯃꯇꯥꯡ ꯆꯥꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯁꯨ ꯂꯥꯛꯏ꯫ ꯑꯍꯜ ꯑꯗꯨꯗꯁꯨ ꯑꯩꯅ ꯇꯥꯛꯀꯤꯁꯨ ꯃꯁꯤꯒꯤ ꯋꯥꯛꯁꯣꯞꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅꯁꯨ ꯅꯠꯇ꯭ꯔꯒ ꯇꯝꯅꯔꯕꯖꯥꯔꯣ, ꯑꯗꯣ ꯂꯥꯛꯑꯣ ꯋꯥꯛꯀꯤꯡ ꯊꯣꯔꯛꯏ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯃꯈꯣꯏ ꯂꯥꯛꯑꯣ ꯆꯠꯂꯨꯔꯁꯤ꯫ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯄꯣꯛꯈ꯭ꯔꯦꯅꯦ꯫ ꯅꯍꯥꯟ ꯃꯣꯏ ꯋꯥꯛꯁꯣꯞ ꯑꯁꯤꯗ ꯌꯥꯝꯅ ꯊꯤꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕ ꯒꯥꯔꯤ ꯑꯃ ꯄꯨꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯒꯥꯔꯤꯗꯨꯅꯔ ꯀꯔꯤꯅꯣ ꯈꯪꯄꯣꯠꯇꯦ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯁꯨ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯈꯦꯔ ꯑꯣꯏꯔꯝꯃꯣꯏꯗ, ꯋꯥꯛꯁꯣꯞ ꯍꯥꯏꯔꯤꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯑꯇꯦꯛ ꯑꯀꯥꯏ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯊꯝꯗꯣꯏꯁꯤ, ꯑꯗꯨꯅ ꯑꯣꯏꯔꯝꯃꯣꯏ꯫ ꯑꯗꯣ ꯑꯉꯥꯡꯗꯨꯕꯨ ꯅꯪ ꯉꯔꯥꯡ ꯀꯔꯤ ꯄꯥꯎ ꯇꯥꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦꯗ, ꯉꯔꯥꯡ ꯄꯨꯈꯠꯂꯝꯕꯗꯒꯤ ꯄꯥꯎ ꯇꯥꯗ꯭ꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯁꯨꯝ ꯇꯧꯗꯅ ꯑꯩꯁꯦ ꯋꯥꯛꯀꯤꯡ ꯃꯇꯦꯛ ꯑꯃ ꯆꯠꯂꯨꯔꯒ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯩꯒꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃ ꯑꯩꯉꯣꯟꯗ ꯇꯝꯃꯛꯏ꯫ ꯗꯗꯥ ꯉꯔꯥꯡꯒꯤ ꯋꯥꯛꯁꯣꯞ ꯌꯥꯎꯕ ꯑꯉꯥꯡꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯗꯨꯗ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯨ, ꯑꯁ ꯅꯨꯡꯉꯥꯏꯇꯦꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯃꯣꯏꯒꯤ ꯋꯥꯛꯁꯣꯞ ꯑꯗꯨ ꯃꯇꯝꯈꯔ ꯊꯣꯡ ꯍꯥꯡꯉꯝꯗꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯅꯨꯃꯤꯠꯇꯨ ꯋꯥꯛꯁꯣꯞ ꯃꯃꯥꯡ ꯑꯗꯨꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯁꯨ ꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯝ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨꯗ ꯃꯤꯁꯨ ꯁꯤꯕ ꯅꯥꯕ ꯌꯥꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯁꯜꯂꯛꯄꯗꯨꯗ ꯏꯁꯥꯗ ꯀꯤꯕ ꯑꯃ ꯄꯣꯛꯈꯤ꯫ ꯀꯩꯅꯣꯅꯦ ꯁ꯭ꯋꯥꯏꯁꯤꯗ ꯇꯣꯏꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯤꯁꯤꯕꯨ ꯈꯜꯂꯝꯃꯤ꯫
ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯁꯨ ꯁꯨꯝ ꯇꯝꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯛꯁꯣꯞ ꯃꯃꯥꯡ ꯑꯗꯥꯏꯗ ꯃꯤꯁꯦ ꯀꯞꯄ ꯃꯈꯣꯟꯁꯤ ꯑꯗꯥꯏꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯌꯨꯝꯁꯤꯡꯁꯤꯅ ꯇꯥꯔꯛꯏ꯫ ꯑꯩꯈꯣꯏꯒ ꯌꯨꯝ ꯊꯪꯅꯕ ꯑꯍꯜ ꯑꯃꯅꯁꯨ ꯅꯣꯡꯃꯩꯒꯤ ꯗꯨꯀꯥꯟꯗ ꯃꯁꯝ ꯀꯛꯄ ꯂꯥꯛꯄꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣꯅꯦ ꯃꯣꯏ ꯋꯥꯛꯁꯣꯞ ꯑꯁꯤꯕꯨ ꯊꯣꯡꯁꯨ ꯍꯥꯡꯗꯦ, ꯒꯥꯔꯤ ꯁꯦꯝꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯣ ꯃꯣꯏꯅ ꯃꯤ ꯁꯤꯈꯤꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯁ꯭ꯋꯥꯏꯗ ꯄꯩꯈꯩ ꯊꯝꯖꯤꯜꯂꯒ ꯁꯤꯅꯁꯨ ꯇꯧꯔꯛꯏꯔ ꯈꯪꯄꯣꯠꯇꯦ꯫ ꯑꯩꯅ ꯑꯃꯨꯛ ꯇꯥꯃꯥꯏ ꯃꯣꯏꯁꯨ ꯈꯜꯂꯤꯅꯤ ꯅꯣꯡꯃ ꯃꯣꯏꯒꯤꯁꯤꯗ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤꯕ ꯒꯥꯔꯤ ꯑꯃ ꯃꯣꯏꯒꯤꯁꯤꯗ ꯄꯨꯔꯛꯈꯤꯗꯅ ꯑꯗꯨꯗꯒꯤ ꯑꯁꯥꯏꯁꯤ ꯑꯦꯛꯁꯤꯗꯦꯟꯗ ꯊꯣꯛꯑꯒ ꯂꯩꯔꯦ꯫ ꯑꯗꯣ ꯑꯁꯤꯒꯤ ꯋꯥꯛꯁꯣꯞ ꯃꯄꯨꯗꯣ ꯀꯔꯥꯏꯗ ꯂꯩꯒꯦ, ꯃꯉꯣꯟꯗ ꯒꯥꯔꯤ ꯑꯁꯤ ꯀꯔꯥꯏꯗꯅꯣꯃ ꯊꯤꯟꯗꯣꯛꯈ꯭ꯔꯣ ꯍꯥꯏꯁꯤꯔꯣ, ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯅꯛꯅꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯅꯦ, ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅꯁꯨ ꯍꯣꯏꯅ ꯌꯥꯏꯌꯦ, ꯑꯃꯨꯛꯇ ꯆꯠꯂꯒ ꯍꯥꯏꯔꯨꯁꯤ ꯋꯥꯛꯁꯣꯞ ꯃꯄꯨꯗꯨꯗ ꯍꯥꯏꯗꯅ ꯋꯥꯛꯁꯣꯞ ꯃꯄꯨꯗꯨꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯋꯥꯛꯁꯣꯞ ꯃꯄꯨꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯉꯥꯡ ꯑꯃ ꯂꯩꯈꯤꯗꯕꯗꯣ ꯑꯗꯨꯒꯤꯅꯤ ꯊꯣꯡꯁꯨ ꯍꯥꯡꯉꯅꯤ, ꯒꯥꯔꯤꯗꯨꯁꯨ ꯊꯨꯅ ꯁꯦꯝꯖꯤꯜꯂꯒ ꯄꯤꯈ꯭ꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯅ ꯒꯥꯔꯤꯗꯨ ꯁꯦꯝꯕ ꯍꯧꯈꯤ꯫ ꯂꯨꯔꯤꯗꯤ ꯋꯥꯛꯁꯣꯞ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯄ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯣꯏꯁꯦ ꯑꯍꯤꯡꯗ ꯇꯝꯅꯔꯦ ꯍꯥꯏꯗꯅ ꯃꯣꯏꯁꯦ ꯂꯣꯏꯅ ꯆꯦꯟꯅꯈꯤ꯫ ꯑꯗꯨꯒ ꯑꯦꯛꯁꯤꯗꯦꯟꯁꯨ ꯁꯨꯝ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯊꯣꯔꯛꯄꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯋꯥꯛꯁꯣꯞ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯑꯉꯛꯄꯅꯤꯀꯣ, ꯋꯥꯛꯁꯣꯞ ꯑꯗꯨꯗꯒꯤ ꯒꯥꯔꯤꯗꯨ ꯍꯦꯛ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯝꯕ ꯀꯌꯥꯗꯨ ꯐꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯅꯔꯝꯃꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯄꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯁꯦ ꯊꯕꯛ ꯆꯠꯂꯨꯔꯒ ꯌꯨꯝꯗ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯑꯩꯅ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯐꯣꯟ ꯑꯗꯨ ꯑꯣꯛꯍꯜꯂꯝꯃꯤ꯫ ꯅꯝꯕꯔꯁꯨ ꯁꯦꯞ ꯂꯩꯇꯕꯅꯤꯅ ꯑꯩꯁꯨ ꯇꯧꯔꯤꯁꯦ ꯀꯅꯥꯅꯣ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯗꯣ ꯂꯧꯔꯤꯕ ꯑꯩꯈꯣꯏ ꯏꯕꯥꯏꯁꯤ ꯑꯣꯏꯔꯝꯃꯤ꯫ ꯏꯕꯥꯏꯅꯁꯨ ꯍꯦꯔꯣꯖꯤꯠ ꯅꯆꯦ ꯄꯥꯏꯍꯜꯂꯛꯀꯦ, ꯑꯩꯒꯤ ꯑꯅꯧꯕ ꯅꯝꯕꯔꯅꯤ, ꯍꯥꯟꯅꯩꯗꯨ ꯐꯣꯟ ꯇꯥꯍꯧꯕꯗ ꯄꯨꯂꯞ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯏꯆꯦ ꯄꯥꯏꯍꯜꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯏꯆꯦꯅ, ꯍꯦꯔꯣꯖꯤꯠ ꯅꯪ ꯌꯨꯝꯗ ꯂꯩꯇ꯭ꯔꯣ, ꯀꯔꯥꯏꯗ ꯂꯩꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅ ꯏꯆꯦ ꯑꯩ ꯊꯕꯛ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ, ꯑꯗꯣ ꯀꯩ ꯂꯩꯔꯒꯦ ꯏꯃꯥ ꯄꯥꯏꯍꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯍꯪꯉꯛꯑꯝꯃꯤ꯫ ꯏꯆꯦꯅ ꯑꯃꯨꯛ ꯉꯥꯏꯈꯣ ꯏꯃꯥꯗꯣ ꯀꯣꯟꯅ ꯄꯥꯏꯍꯜꯂꯛꯎ, ꯑꯩ ꯅꯪꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯅꯤꯡ ꯇꯧꯕꯅꯤ꯫ ꯌꯦꯡꯉꯨ ꯅꯣꯏ ꯏꯕꯥꯏꯒ ꯑꯩꯒꯅ ꯃꯔꯨꯞ ꯈꯔ ꯌꯥꯎꯁꯤꯟꯗꯅ ꯏꯪꯈꯣꯜ ꯑꯃ ꯂꯩꯁꯜꯂꯒ ꯊꯝꯕꯁꯤ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯌꯨꯝꯗꯣ ꯁꯥꯕ ꯍꯧꯔꯒꯦ ꯇꯧꯕꯅꯤ꯫ ꯃꯗꯨꯗ ꯅꯈꯣꯏꯒꯤ ꯅꯕꯥꯏꯅꯁꯨ ꯑꯩꯈꯣꯏ ꯍꯦꯔꯣꯖꯤꯠ ꯁꯥꯍꯟꯁꯤꯅ ꯋꯥꯔꯤꯗꯣ ꯏꯕꯥꯅꯤ ꯄꯨꯟꯅ ꯇꯥꯟꯅꯔꯦ, ꯅꯪꯕꯨ ꯁꯪꯗꯣꯔꯤꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯆꯦ ꯑꯩ ꯍꯧꯖꯤꯛ ꯅꯣꯏꯒꯤ ꯌꯨꯝ ꯊꯨꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯁꯪꯉꯣꯏ, ꯍꯧꯖꯤꯛ ꯑꯩ ꯌꯨꯝ ꯑꯅꯤꯃꯨꯛ ꯐꯪꯅꯗꯅ ꯊꯕꯛ ꯁꯨꯔꯤ, ꯑꯗꯨꯅ ꯏꯆꯦ ꯍꯧꯖꯤꯛꯀꯤꯗꯤ ꯎꯄꯥꯏ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯦꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯅꯪꯅ ꯃꯇꯝꯗꯣ ꯁꯤꯟꯗꯣꯛꯅꯔꯒ ꯅꯣꯡꯃꯒꯤ ꯈꯔ ꯁꯨꯕ ꯍꯧꯖꯤꯜꯂꯁꯤ ꯀꯩꯅꯣ, ꯅꯣꯏ ꯅꯕꯥꯏꯅ ꯆꯦꯛ ꯅꯨꯡ ꯂꯉꯣꯏ ꯂꯣꯏꯅ ꯂꯧꯁꯤꯜꯂꯒ ꯊꯝꯈ꯭ꯔꯕꯅꯤ꯫ ꯌꯥꯗ ꯌꯥꯔꯣꯏꯁꯦ, ꯅꯣꯏ ꯅꯕꯥꯏ ꯄꯥꯏꯒꯦ ꯍꯥꯏ ꯅꯕꯥꯏꯒ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯔꯣ ꯍꯥꯏꯗꯅ ꯏꯕꯥꯏꯗꯣ ꯐꯣꯟ ꯑꯃꯨꯛ ꯄꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯦꯔꯣꯖꯤꯠ ꯀꯩꯅꯣ ꯅꯪ ꯁꯪꯉꯣꯏ ꯍꯥꯏꯔꯤꯔꯣ, ꯑꯩꯈꯣꯏꯁꯨ ꯅꯪꯅ ꯁꯨꯔꯒꯗꯤ ꯊꯕꯛꯇꯣ ꯅꯨꯡꯉꯥꯏꯖꯩ ꯇꯧꯕꯅꯤ, ꯑꯗꯨ ꯅꯪ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯕꯥꯏ ꯑꯩꯗꯣ ꯉꯝꯃꯣꯏꯗꯦ ꯍꯥꯏꯕ ꯅꯠꯇꯦ, ꯑꯩꯁꯦ ꯑꯁꯣꯝꯗ ꯌꯨꯝ ꯑꯅꯤ ꯄꯥꯏꯔꯨꯗꯅ ꯃꯄꯨ ꯑꯅꯤꯗꯨꯅ ꯑꯩꯁꯦ ꯇꯪꯈꯥꯏ ꯁꯦꯠꯅꯔꯒ ꯂꯩꯔꯦ꯫ ꯑꯌꯨꯛꯇꯒꯤ ꯁꯨꯕ ꯆꯠꯄꯗꯨꯅ ꯍꯧꯖꯤꯛ ꯄꯨꯡ 5-6ꯇꯅꯤ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯏꯁꯤ, ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯁꯪꯈꯤꯔꯣꯏ ꯏꯕꯥꯏ, ꯑꯩꯅ ꯁꯪꯉꯀꯥꯟꯗ ꯀꯣꯟꯅ ꯏꯆꯦꯗ ꯄꯥꯎ ꯐꯥꯎꯔꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯔꯨꯕꯗꯨꯗ ꯑꯩꯈꯣꯏ ꯏꯕꯥꯏꯁꯦ ꯁꯥꯎꯔꯕ ꯃꯥꯜꯂꯤ꯫ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏꯔꯝꯃꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯑꯩꯁꯨ ꯏꯃꯥꯗꯒ ꯏꯆꯦꯅ ꯐꯣन ꯇꯧꯔꯛꯑꯝꯃꯤ, ꯌꯨꯝ ꯁꯥꯕꯤꯌꯣ ꯍꯥꯏ ꯀꯥꯏꯗꯅ ꯋꯥꯔꯤꯗꯣ ꯍꯧꯗꯣꯛꯇ꯭ꯔꯦ꯫ ꯏꯃꯥꯗ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯏꯃꯥꯅꯁꯨ ꯑꯗꯨꯗꯤ ꯅꯪꯅ ꯈꯔ ꯁꯥꯕꯤꯌꯨ ꯌꯥꯗ꯭ꯔꯣ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯛꯇꯣꯔꯤꯅꯦ꯫ ꯑꯗꯨꯒ ꯑꯩꯅ ꯃꯣꯏꯒꯤ ꯊꯕꯛ ꯑꯁꯤꯁꯨ ꯄꯥꯏꯅꯤꯡꯗ꯭ꯔꯤꯁꯤꯁꯨ ꯑꯩꯈꯣꯏ ꯏꯕꯥꯏꯁꯤ ꯈꯔ ꯂꯤꯛꯏ, ꯑꯗꯨꯅ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯔꯝꯗꯦ꯫ ꯂꯤꯛꯄꯒꯤ ꯋꯥꯗ ꯅꯠꯇꯅ ꯑꯩꯁꯨ ꯊꯕꯛꯇꯣ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯏꯅꯥꯎꯅꯨꯄꯥꯗ ꯑꯃꯨꯛ ꯏꯆꯦꯅ ꯐꯣꯟ ꯑꯗꯨ ꯇꯧꯔꯛꯑꯕꯖꯥꯠꯅꯤ꯫ ꯑꯗꯨꯒ ꯏꯃꯥꯗ ꯏꯆꯦꯅ ꯁꯥꯎꯅ ꯑꯩꯅ ꯌꯨꯝꯗꯣ ꯁꯥꯕꯤꯌꯨ ꯌꯥꯗꯦ, ꯑꯩꯈꯣꯏ ꯏꯕꯥꯏꯁꯨ ꯌꯥꯝꯅ ꯁꯥꯎꯔꯦ ꯍꯥꯏꯗꯅ ꯏꯃꯥꯗ ꯋꯥꯀꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯆꯦꯒꯤ ꯌꯨꯝ ꯁꯥꯕꯤꯌꯨ ꯍꯥꯏꯕꯗ ꯌꯥꯗꯦ ꯍꯥꯏꯔꯤꯁꯦ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯃꯥꯗ ꯏꯃꯥ ꯀꯔꯥꯏꯗ ꯑꯩꯗꯤ ꯃꯣꯏꯒꯤ ꯌꯨꯝꯗꯣ ꯁꯥꯕ ꯉꯝꯃꯣꯏ ꯍꯥꯏꯈ꯭ꯔꯒꯦ, ꯑꯩꯗꯤ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯕ ꯈꯪꯅꯤ, ꯃꯣꯏꯁꯨ ꯋꯥ ꯇꯝꯕꯗ ꯍꯟꯖꯤꯟ ꯇꯝꯕꯁꯤꯅ꯫ ꯏꯃꯥꯅ ꯃꯈꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛꯀꯥꯟ ꯌꯨꯝ ꯁꯥꯕꯁꯤꯡꯁꯤ ꯄꯩꯁꯥ ꯍꯦꯟꯖꯟ ꯂꯧꯅꯔꯦ ꯍꯥꯏ,
ꯑꯗꯨꯅ ꯅꯆꯦꯒꯤꯗꯣ ꯅꯪꯅ ꯁꯥꯕꯤꯔꯣ, ꯃꯣꯏꯁꯨ ꯋꯥꯈꯜꯗꯣ ꯈꯔ ꯅꯨꯡꯉꯥꯏꯖꯅꯕ, ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯖꯔꯛꯄ ꯑꯣꯏꯗꯣꯏꯅꯤ ꯀꯩꯅꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯃꯣꯏ ꯏꯃꯥ ꯌꯨꯝ ꯁꯥꯕ ꯀꯅꯥꯅꯁꯨ ꯍꯦꯟꯖꯟꯅ ꯂꯧꯄꯣꯠꯇꯦ, ꯃꯥꯒꯤ ꯑꯇꯥꯕ ꯈꯨꯠꯁꯨꯃꯜ ꯑꯗꯨ ꯈꯛꯇꯅꯤ, ꯂꯧꯔꯤꯁꯦ ꯍꯦꯟꯖꯟꯅ ꯂꯧꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯑꯗꯣ ꯐꯔꯦ ꯏꯆꯦꯗ ꯍꯟꯗꯛ ꯊꯥꯁꯤꯃꯁꯨ ꯉꯝꯃꯣꯏ, ꯃꯊꯪ ꯊꯥꯁꯨ ꯉꯝꯈꯤꯔꯣꯏ, ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯑꯗꯥꯏꯗ ꯑꯣꯏꯅ ꯄꯥꯏꯕꯤꯔꯒꯦꯅ ꯈꯔ ꯍꯥꯏꯕꯤꯌꯨ꯫ ꯏꯕꯥꯏꯃꯛꯀꯤ ꯈꯨꯂꯤꯛ ꯂꯥꯎꯂꯤꯛꯅꯦ, ꯏꯆꯦꯃꯛꯀꯤ ꯆꯤꯟꯃꯛꯅꯦ ꯄꯦꯜꯂꯦꯗꯀꯣ ꯍꯥꯏꯗꯅ ꯑꯩꯁꯨ ꯏꯃꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯒ ꯑꯩꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯃꯗꯨꯗ ꯃꯣꯏꯒꯤ ꯉꯥꯏꯉꯝ ꯁꯤꯡꯉꯝꯗꯕꯗꯣ ꯍꯦꯛ ꯇꯧꯁꯜꯂꯨꯗꯨꯅ ꯌꯨꯝ ꯑꯗꯨ ꯃꯀꯣꯛꯇꯒꯤ ꯁꯥꯕ ꯍꯧꯒꯗꯕꯗꯣ ꯑꯇꯣꯞꯄ ꯃꯤꯁꯇ꯭ꯔꯤ ꯑꯃ ꯅꯦꯛꯑꯒ ꯌꯨꯝ ꯑꯗꯨ ꯁꯥꯕ ꯍꯧꯖꯟꯈꯤ꯫ ꯑꯩꯁꯨ ꯏꯃꯥꯗꯗꯤ ꯍꯥꯏꯗ꯭ꯔꯦ, ꯋꯥꯈꯟꯗ ꯐꯔꯦꯗ ꯋꯥꯏ ꯑꯃ ꯁꯪꯉꯦ ꯈꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯒꯤꯁꯨ ꯊꯕꯛ ꯂꯣꯏꯔꯛꯄꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯅꯨꯃꯤꯠꯇꯨꯗꯤ ꯏꯆꯦꯁꯦ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯅꯪꯅ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯑꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤꯗꯣ ꯄꯥꯏꯕꯤꯔꯒꯦ ꯍꯥꯏꯕꯗꯥꯏ, ꯁꯪꯂꯕ ꯏꯃꯥꯅꯗꯤ ꯅꯪ ꯊꯕꯛ ꯈꯔ ꯀꯣꯝꯃꯛꯏ ꯍꯥꯏ, ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯔꯤꯅꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯏꯆꯦꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯃꯤ ꯑꯇꯣꯞꯄ ꯑꯃꯗ ꯄꯥꯏꯍꯜꯂꯦ ꯍꯥꯏꯕꯗꯥꯏꯅꯦ, ꯀꯩꯅꯣ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯑꯃꯨꯛ ꯁꯥꯈꯣ ꯍꯥꯏꯔꯤꯅꯣ ꯍꯪꯉꯝꯃꯤ꯫ ꯏꯆꯦꯅ ꯑꯃꯨꯛ ꯅꯣꯏ ꯅꯕꯥꯏꯅ ꯃꯤꯁꯇ꯭ꯔꯤꯗꯨ ꯄꯥꯝꯗ꯭ꯔꯕ ꯃꯥꯜꯂꯤ, ꯃꯣꯏ ꯈꯨꯠꯁꯨꯃꯟꯗꯨ ꯂꯣꯏꯁꯟꯅꯔꯒ ꯇꯣꯛꯍꯟꯈ꯭ꯔꯦ, ꯑꯗꯨ ꯅꯪ ꯁꯪꯗꯣꯔꯤꯕꯣ ꯁꯠ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯏꯆꯦ ꯃꯤꯁꯇ꯭ꯔꯤꯗꯨꯅ ꯁꯣꯏꯕ ꯑꯣꯏꯔꯝꯃꯣꯏꯀꯣ, ꯑꯩꯈꯣꯏ ꯏꯕꯥꯏꯒ ꯅꯪꯒꯅ ꯂꯤꯛꯄꯗꯨ ꯎꯕꯗ ꯃꯤꯁꯇ꯭ꯔꯤꯗꯨꯅ ꯇꯟꯗꯅ ꯆꯠꯈꯤꯕ ꯑꯣꯏꯔꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯏꯆꯦꯁꯦ ꯐꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯥꯔꯦ ꯅꯪ ꯑꯩꯈꯣꯏꯗ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯃꯥꯜꯂꯤ, ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤ ꯅꯪꯉꯣꯟꯗ ꯂꯦꯝꯅ ꯌꯨꯝ ꯑꯗꯨ ꯁꯥꯕꯤꯔꯨ ꯂꯥꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦ, ꯃꯤꯁꯇ꯭ꯔꯤꯒꯤ ꯋꯥꯗꯤ ꯗꯃꯥꯗꯃ ꯂꯩ ꯀꯩꯅꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯏꯆꯦꯁꯤ ꯁꯥꯎꯔꯛꯏ꯫ ꯑꯩꯁꯨ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯆꯦ ꯐꯥꯒꯤ ꯇꯧꯕꯅꯦ, ꯁꯥꯎꯒꯟꯈꯤꯕꯁꯤꯅ ꯍꯣꯏꯁꯦ ꯍꯟꯗꯛꯀꯤ ꯊꯥꯁꯨ ꯂꯣꯏꯗꯣꯔꯦꯗꯅ, ꯃꯊꯪꯒꯤ ꯊꯥ ꯄꯥꯡꯈꯠꯂꯛꯄꯗ ꯑꯩ ꯅꯣꯏꯒꯤ ꯌꯨꯝꯗꯣ ꯁꯥꯕ ꯂꯣꯏꯁꯟꯕꯤꯔꯒꯦ, ꯑꯗꯨꯒ ꯏꯆꯦ ꯄꯩꯁꯥꯗꯤ ꯂꯨꯄా ꯑꯃꯗ ꯋꯥꯠꯅ ꯄꯤꯕ ꯌꯥꯔꯣꯏ, ꯌꯨꯝꯗꯨꯕꯨꯗꯤ ꯏꯆꯦ ꯏꯕꯥꯏꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯆꯦꯠ ꯂꯥꯎꯅ ꯅꯧꯄꯥꯅ ꯁꯥꯕꯤꯔꯅꯤ, ꯁꯥꯎꯔꯅꯨ ꯏꯕꯥꯏꯗꯁꯨ ꯈꯔ ꯍꯥꯏꯕꯤꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯁꯨꯝ ꯇꯧꯗꯅ ꯏꯆꯦꯒꯤ ꯌꯨꯝꯗꯣ ꯑꯩꯅ ꯄꯥꯏꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯏꯕꯥꯏꯒ ꯑꯩꯒ ꯅꯣꯡꯃ ꯑꯁꯪꯕ ꯅꯨꯃꯤꯠ ꯑꯃꯗ ꯆꯠꯃꯤꯟꯅꯔꯒ ꯃꯐꯝ ꯑꯗꯨꯗ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯌꯦꯡꯉꯝꯃꯤ꯫ ꯏꯪꯈꯣꯜꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯏ ꯃꯣꯏꯒꯤꯗꯣ, ꯑꯗꯨꯒ ꯁꯥꯔꯝꯂꯤꯕ ꯌꯨꯝ ꯑꯗꯨꯁꯨ ꯃꯤ ꯑꯃꯅ ꯍꯥꯟꯅ ꯄꯥꯏꯔꯝꯅꯕꯅꯤꯅ ꯑꯩꯅ ꯍꯦꯛ ꯄꯥꯏꯕꯗ ꯈꯤꯇꯪ ꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗꯦ꯫ ꯏꯕꯥꯏꯗꯁꯨ ꯑꯩꯅ ꯏꯕꯥꯏ ꯌꯨꯝ ꯑꯁꯤ ꯁꯥꯠ ꯍꯩꯗꯣꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯖꯤꯡꯒꯅ ꯈꯨꯞꯇꯣꯏꯔꯣ ꯍꯪꯉꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯕꯥꯏꯅ ꯑꯃꯨꯛ ꯁꯥꯠ ꯍꯩꯈꯤꯗꯣꯏꯅꯤ, ꯃꯊꯛ ꯑꯃꯒ ꯍꯥꯞꯈꯤꯅꯤ, ꯑꯗꯣ ꯍꯥꯟꯅꯒꯤ ꯀꯥꯡꯕꯨꯅ ꯁꯥꯔꯝꯂꯤꯕ ꯌꯨꯝ ꯑꯁꯤꯕꯨ ꯅꯪꯅ ꯌꯦꯡꯕꯗ ꯀꯃꯥꯏꯅ ꯇꯧꯒꯦ,ꯐꯖꯅ ꯇꯧꯔꯝꯕ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯑꯗꯨꯝ ꯃꯣꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯅ ꯀꯩꯁꯨ ꯇꯧꯗꯦ, ꯏꯕꯥꯏ ꯐꯖꯅ ꯁꯥꯔꯝꯃꯤꯁꯤꯗꯤ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯩꯁꯨ ꯆꯠꯇꯅ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗꯨ ꯌꯦꯡꯉꯝꯃꯤ꯫ ꯏꯆꯦ ꯏꯕꯥꯏꯅ ꯂꯧꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨꯁꯨ ꯁꯣꯔꯣꯛ ꯂꯝꯕꯦꯟ ꯃꯇꯥꯏꯗꯅꯤ, ꯃꯣꯏ ꯊꯣꯡꯒꯥꯟ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯂꯝꯕꯤ ꯂꯩꯔꯦ, ꯂꯝꯕꯤꯗꯁꯨ ꯃꯤꯒ ꯀꯌꯥ ꯆꯠꯇꯦ, ꯂꯝꯂꯣꯡ 3 ꯐꯥꯡꯉꯒ ꯂꯝꯕꯦꯟ ꯃꯌꯥꯏ ꯑꯗꯨꯗ ꯄꯨꯡꯆꯥꯎ ꯆꯥꯎꯗꯕ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯃꯁꯨ ꯍꯧꯏ꯫ ꯑꯗꯨꯒ ꯑꯩꯗꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯗꯨꯒꯤ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ, ꯏꯁꯥꯗ ꯑꯀꯤꯕ ꯄꯥꯈꯠꯄ ꯑꯃ ꯄꯣꯛꯏ꯫ ꯑꯗꯨꯅ ꯑꯩꯗꯤ ꯃꯗꯨꯒꯤ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤꯗꯨ ꯑꯩꯗꯤ ꯃꯨꯟꯅ ꯌꯦꯡꯉꯝꯗꯦ꯫ ꯏꯕꯥꯏꯗꯁꯨ ꯑꯩꯅ ꯆꯠꯂꯝꯗꯥꯏ ꯑꯁꯨꯝꯅ ꯍꯥꯏ, ꯏꯕꯥꯏ ꯑꯁꯤꯒꯤ ꯃꯄꯥ ꯑꯁꯤꯕꯨ ꯂꯝꯂꯣꯡ 3ꯒ ꯐꯥꯡꯖꯜꯂꯦ, ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯁꯤꯒ ꯑꯩꯗꯤ ꯍꯦꯛ ꯎꯕꯗ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯄꯣꯛꯏ, ꯃꯐꯝꯁꯤꯕꯨ ꯀꯔꯤꯃꯇ ꯇꯧꯗꯕꯖꯥꯔꯣ ꯍꯪꯉꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯕꯥꯏꯅ ꯑꯃꯨꯛ ꯀꯩꯕꯨ ꯇꯧꯗꯣꯔꯤꯒꯦ, ꯁꯣꯔꯣꯛꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯃꯤ ꯌꯨꯝ ꯇꯥꯔꯤꯁꯤꯗꯤ, ꯏꯕꯣꯛ ꯈꯔ ꯂꯩꯔꯒꯗꯤ ꯑꯁꯥꯏꯁꯤ ꯏꯪꯈꯣꯜꯒꯁꯤ ꯂꯣꯏꯅ ꯇꯥꯡꯈꯠꯅꯔꯛꯇꯣꯏꯅꯤ, ꯑꯩꯅ ꯍꯣꯡꯅ ꯂꯧꯔꯤꯅꯤ ꯀꯔꯤꯃꯇ ꯇꯧꯔꯣꯏ, ꯂꯧꯕꯨꯛꯁꯨ ꯂꯩꯔꯦ ꯅꯥꯀꯟꯗ, ꯂꯧꯕꯨꯛ ꯂꯧꯐꯝꯁꯤꯡ ꯑꯁꯤꯁꯨ ꯍꯣꯡꯉꯤ ꯍꯥꯏꯅ ꯇꯥꯏ ꯃꯣꯏꯒꯤ ꯑꯁꯥꯏꯁꯤ, ꯑꯗꯨꯅ ꯑꯁꯤꯁꯨ ꯈꯔ ꯂꯩꯔꯒ ꯂꯧꯕ ꯌꯥꯅ ꯂꯩꯔꯤ, ꯅꯣꯏ ꯅꯆꯦꯒ ꯋꯥ ꯀꯟꯅ ꯇꯥꯟꯅꯔꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯏꯕꯥꯏ ꯌꯥꯝꯅ ꯑꯍꯣꯡ ꯑꯆꯥꯎꯁꯤꯁꯨ ꯑꯃꯔꯣꯝꯗꯁꯨ ꯅꯥꯇꯩ ꯆꯥꯗꯕꯁꯨ ꯌꯥꯎꯔꯝꯕꯅꯤꯀꯣ, ꯐꯔꯦ ꯏꯆꯦ ꯏꯕꯥꯏꯗꯤ ꯄꯩꯁꯥꯕꯨ ꯑꯣꯟꯊꯣꯛꯅ ꯄꯥꯏꯔꯝꯈ꯭ꯔꯦ, ꯏꯕꯥꯏꯁꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏ ꯏꯆꯦꯁꯨ ꯃꯉꯥꯏ, ꯑꯗꯣ ꯏꯃꯥꯅ ꯍꯥꯏꯕꯗꯗꯤ ꯏꯆꯦꯒ ꯏꯕꯥꯏꯒꯁꯤ ꯅꯣꯏ ꯂꯩꯀꯥꯏ ꯑꯗꯨꯗ ꯁꯦꯟꯗꯣꯏ ꯁꯥꯟꯗꯣꯛꯄ ꯃꯔꯨꯞ ꯑꯆꯧꯕ ꯍꯧꯕꯗ ꯃꯃꯤꯡ ꯆꯠꯂꯤꯅꯤ ꯍꯥꯏ, ꯌꯥꯝꯅ ꯐꯩ ꯏꯕꯥꯏ ꯑꯗꯨꯃꯥꯏꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯗꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯨꯡꯁꯜꯂꯤꯗꯣ, ꯑꯗꯣ ꯆꯠꯂꯁꯤ ꯏꯕꯥꯏ, ꯑꯩꯗꯣ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯣꯏ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯔꯒ ꯁꯤꯗ ꯊꯕꯛꯇꯣ ꯁꯨꯔꯁꯤ ꯍꯥꯏꯗꯅ, ꯑꯗꯨꯒ ꯏꯕꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡ ꯂꯪꯉꯣꯏꯁꯤꯡꯁꯤꯅꯗꯤ ꯀꯣꯟꯅꯔꯣꯏꯀꯣ, ꯒꯥꯔꯤ ꯑꯃꯃꯝꯒ ꯂꯣꯏꯅ ꯂꯧꯁꯜꯂꯨ, ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯏꯕꯥꯏ ꯍꯥꯏꯗꯅ ꯑꯃꯨꯛ ꯍꯟꯃꯤꯟꯅꯔꯛꯏ꯫ ꯁꯨꯝ ꯇꯧꯗꯅ ꯑꯩꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯏꯆꯦ ꯏꯕꯥꯏꯒꯤ ꯌꯨꯝ ꯑꯃꯠꯇ ꯁꯥꯕ ꯂꯣꯏꯁꯟꯕꯤꯔꯨꯁꯤ ꯍꯥꯏꯗꯅ ꯃꯣꯏꯗꯁꯨ ꯋꯥꯔꯤꯗꯣ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯉꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯗꯨꯅ ꯌꯨꯝꯗꯨ ꯁꯥꯔꯨꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯍꯌꯦꯡꯒꯨꯝꯕ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯅꯤ ꯍꯥꯏꯕ ꯉꯁꯤꯒꯨꯝꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯁꯤꯁꯨ ꯀꯗꯣꯝꯗꯒꯤ ꯀꯃꯥꯏꯅ ꯈꯜꯂꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯦ꯫
Ise bagi ingkol adu mita kiba sum uraga wakanda zat khalai aduga lambe lamlong ahum phangba dugi mayaida hauriba khongnang panbi du soi ki mita ningsing akiba masum phaurami maina wakal tongna tumsen khibagi rasu khangde mangasa lamlong ahum phangba duda ahlamaga angang macha amaga phi angang ngakta inba nupi amaga makoi hum seigi mangda urami aduga moisa khongnang mathak aduda yamna kiba mawongda kakhat ki mikap thorakpada ima soigi nakta phamaga leirami ima ubada pawise khangdana kanano haidana se phuklong na haugalli madude ima na engonda sumna hangai ibungo kaidawragina nanawse tumba yadre haine tumbada nang se hek jingba makhon tai hai kaidawragi sabu hangai aina suima kesu tawdeda hayingdagi isegi yumdu saruna ba ada leirurani angang singa wakhan sina reise baina lokseluri ba inkondo ima ide mapong khara sabu watra haina khalli moina budi pamna lauriba adugane ima moi kondong thongan hek thoropga lamjok sorok su tare adusumi ke ise jatte lambe su lamlong ahum phangaga mayaidina khongnang ariba masu hawawi aide madogi khongnang panbiru ubde sada karigino khangde aide pungki daki mangdaru dana ide yamni kirami adugi neina tawribado adoina si haidana si baidadi hairuno kesu tawramda basu ya ima hairame ima namu kaigino moide machin waida lawruridi manung khara changsalaga loba yadro lamjau surok yamna machin waida leibasi mi ki miteng pham mita phamoina tawbani mina su laina su aduga ka hena manung changsanba so phatti ado khangde tawdu se mo sumo ke ningba pamba magi makha pona lojabo orini khoi kari mata hairugum se hairei aina mo ima hoit aduni ado tomoro isungana galaga sa khidoini phajana leiramo ima na mu kaigino ada leidoi che sida dum halu yadro aduga nganna hogalaga muksalu kaino hairei aina mo ima adu dagi sitana hangadana chalaga leiragadi gari thau hanbada a yaurani saturi bangang singduga aidi sen hunbada mullani aduna ada matam khara leibiruraga salauna loisan biramagi moina hana sohalama kangu sing aduna su makhagi sarukte anamba loina loisalame kuileroi hairame imana mo o pare adudi nangna nasegi do khara phajana yengaga hek subiramo ima tumma changage ko haidana ima su tumma sangki aiso mika bamtang thoropodagi tumthaba yadadana nongalaga sakhinama pochai sum loisalaga leirame nonghegan bagai yangang kangu sing aduda phone tawrame janaba tawrasi haidana aduda moisu loina thongnare imada soina imai phajana chalukhige phajana leiramo tomado thengna halakpi ma tawrido ai leitragadi tawnu khara hayo ai thoi ko haidana isi imana manam nambiraga ai se yumdagi thorei mato sum tawdana thabak sugadaba khoi kangu si punai je ba ge nobin kholadu tamna akhoi se lan gari da punna laami jagado hek thunglabaga angang sing aduna su aingonda somna hairei kaino sibo butki lamlo lamlong ahunga phangjalle kibuki tawrisi haidana moisu aingonda som phagi tawrei aisu lakpaga khonang khong aduda haiphet lepaga yengi maduda isase tu khyau songi ahla maswada ida leiba mi mali second tonga ga lai aduga aingonda munde yengamaga cycle adu thawraga zatki yaleraga ibai soina kaurami aduga awada passing do aina mongona hairaga loina laholami numitude thabaka sude koina leidaba sem saduna lei ibai su numita ba phau khoiga leiminarami aduga khoina sana ba yendo kilo ni khak leirami madudaina konaru kilo maga leiram ko haidana namdana yendu lehelami ibai chakraba matong ko se sak thong ba sem sarami aduga angang amana su hana thabak suramba kangu sing aduna leiramba khola manungdagi khujule kamse serang amaki manungda mapun leirami haidana angang amana puthorei madu ubadai su wakhanda kaigumba ma khalami kaiginone moina sukyamba khujule kamsing asibo leselaga saido hundo misibo moigi oiduri bazaro natraga sibo kanana thanami bazano khoi baina so siguma leigadaba natte khalami asu posado kanara kini haidana angang singda mafam chana thamjallu hairami yeno thongaga kwase harau saminarba matung magi tumnarami mayam se tumna himna kraba matung khongnang panbiedo kedre u makhon lengba makhon se tare aisu makhol adu tarakpada mise khangpang hek pangthoi adu sum makhon do tarami angang sing adudi moidi nungaina tumnari yaki matung da mo khongnang makhong adha pokta ngai riba angang masa amana kapa makhon se khonjen pingna ina tare aisu makhol adu tarakpada sada tu khyaulang na songki aduga isai tumna wakhan se phathaje
ꯍꯦꯔami mata ꯇꯥꯗꯕ ꯃꯐꯝꯁꯨ ꯅꯠꯇꯦ ꯃꯐꯝꯗ ꯌꯨꯝ ꯈꯔꯁꯨ ꯇꯥꯔꯤ ꯌꯨꯝꯁꯤꯡ ꯑꯁꯤꯗ ꯂꯩꯕ ꯑꯉꯥꯡ ꯑꯣꯏꯔꯝꯒꯅꯤ ꯃꯇꯧ ꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯩꯁꯦ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯃꯌꯥꯝ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯁꯦ ꯉꯟꯇꯥꯅ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯣꯝꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯃꯣꯏꯗ ꯃꯈꯣꯜ ꯑꯗꯨ ꯇꯥꯍꯧꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯗꯣ ꯍꯧꯒꯠꯅꯔꯛꯏ ꯑꯗꯨꯒ ꯃꯣꯏꯁꯦ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯕ ꯂꯣꯏꯔꯒ ꯆꯥ ꯈꯔ ꯂꯣꯟꯈꯠꯂꯒ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯊꯕꯛꯇꯨ ꯁꯨꯕ ꯑꯃꯨꯛ ꯍꯧꯔꯝꯃꯤ ꯃꯁꯤꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯈꯤ ꯑꯉꯥꯡ ꯑꯃ ꯊꯕꯛ ꯁꯨꯕꯗ ꯈꯔ ꯊꯤꯅ ꯁꯣꯛꯏ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯕ ꯃꯃꯩ ꯈꯪꯉꯝꯗꯦ ꯀꯩꯕꯨ ꯊꯣꯛꯇꯣꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯊꯕꯛ ꯑꯍꯥꯟꯕ ꯁꯨꯕ ꯍꯧꯔꯛꯄꯗ ꯁꯣꯛꯄ ꯄꯟꯕꯅ ꯍꯥꯜꯂꯤꯁꯤꯕꯣ ꯑꯃꯨꯛꯐꯥꯎ ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯊꯦꯡꯅꯔꯛꯇ꯭ꯔꯤꯕꯅꯤ ꯐꯔꯦ ꯆꯦꯛꯁꯤꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯦ ꯅꯤꯡꯉꯝꯃꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯅꯨꯃꯤꯠ ꯇꯥꯔꯛꯄꯒ ꯑꯃꯨꯛ ꯑꯩꯈꯣꯏꯁꯤ ꯃꯍꯩ ꯆꯥꯛ ꯊꯣꯡꯒꯠꯅꯗꯨꯅ ꯃꯨꯜꯂꯕ ꯃꯇꯨꯡ ꯆꯥꯛꯇꯣ ꯆꯥꯅꯔꯁꯤꯅ ꯇꯧꯅꯔꯛꯄꯁꯤꯗ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯉꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯍꯜ ꯑꯃ ꯆꯠꯈꯤꯕꯁꯤ ꯑꯩꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯏꯈꯣꯜ ꯑꯗꯨꯁꯨ ꯌꯨꯝ ꯀꯩ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯒꯦꯠꯀ ꯑꯃꯠꯇ ꯄꯥꯟꯗꯦ ꯏꯐꯥꯠ ꯍꯦꯛ ꯐꯥꯠꯇꯣꯛꯏ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇꯨ ꯏꯉꯥꯟ ꯉꯥꯟꯅ ꯎꯔꯦ ꯆꯥꯛ ꯑꯗꯨ ꯆꯥꯅꯔꯤꯉꯩ ꯍꯟꯗꯛꯅ ꯑꯃꯨꯛ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯥꯏꯗ ꯑꯉꯥꯡ ꯃꯆꯥꯁꯤꯃꯨꯛ ꯃꯦꯡ ꯀꯞꯄꯛꯄ ꯃꯈꯣꯟꯁꯤ ꯍꯟꯗꯛꯇꯤ ꯃꯌꯥꯝꯅ ꯇꯥꯔꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯆꯥꯛ ꯆꯥꯅ ꯇꯧꯔꯤꯁꯤꯅ ꯁꯩꯗ ꯆꯥꯖꯦꯟꯕꯤ ꯀꯅꯥ ꯂꯩꯒꯦ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯅꯔꯛꯏ ꯑꯗꯨ ꯆꯥꯛ ꯑꯗꯨ ꯇꯣꯛꯑꯒ ꯑꯗꯣꯝꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯣꯏꯗꯣ ꯆꯥꯛꯇꯣ ꯇꯣꯡꯅꯔꯛꯑꯒ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈꯤꯒꯦ ꯇꯧꯏ ꯑꯩꯅꯁꯨ ꯆꯪꯉꯨꯅꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗ ꯆꯪꯗꯣꯔꯤꯗꯨꯕꯨ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯃꯣꯏꯅꯁꯨ ꯗꯥꯏꯔꯣꯗ ꯆꯪꯉꯒ ꯌꯦꯡꯉꯨꯁꯤ ꯀꯩꯅꯣ ꯆꯪꯗ꯭ꯔꯒꯗꯤ ꯑꯁꯥꯏꯗ ꯀꯩ ꯂꯩꯒꯦꯗꯣ ꯈꯪꯉꯔꯣꯏ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯆꯪꯉꯨꯅꯨ ꯀꯔꯤꯁꯨ ꯂꯩꯔꯝꯃꯣꯏ ꯃꯃꯥꯡꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯂꯩꯕ ꯌꯨꯝꯗꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯆꯠꯂꯍꯦ ꯀꯔꯥꯏꯗꯒꯤ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ ꯑꯁꯨꯛ ꯅꯪꯅ ꯇꯥꯔꯤꯁꯤꯕꯨ ꯀꯤꯗꯨꯝ ꯁꯨꯝ ꯀꯤꯁꯜꯂꯛꯏ ꯁꯥꯏꯗ ꯂꯩꯗꯣꯏꯁꯤ ꯍꯥꯏꯔꯛꯏ ꯑꯩꯅꯁꯨ ꯌꯥꯔꯦ ꯇꯨꯝꯐꯝꯗ ꯆꯪꯅꯔꯣ ꯇꯨꯝꯅꯕ ꯇꯧꯔꯣ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯦꯞꯆꯈ꯭ꯔꯅꯤ ꯍꯥꯏꯔꯝꯃꯤ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯇꯧꯔꯝꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯈꯨꯂꯥ ꯃꯅꯨꯡꯗ ꯆꯪꯅꯈꯤ ꯇꯨꯝꯃꯝꯗꯥꯏ ꯃꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯗꯥ ꯍꯦꯔꯣꯖꯤꯠ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯇꯨꯝꯕ ꯇꯥꯔꯕ ꯇꯧꯔꯤꯁꯤꯕꯣ ꯇꯞꯇꯥꯅ ꯄꯤꯖꯔꯒ ꯕꯣꯏꯂꯔ ꯃꯀꯣꯟꯗ ꯑꯃꯨꯛ ꯍꯣꯏꯖꯟꯕꯗꯣ ꯑꯗꯨꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯁꯥꯏꯗ ꯉꯥꯏꯍꯥꯛꯇꯁꯨ ꯆꯥꯛ ꯇꯣꯛꯄꯒꯤ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯊꯛꯑꯒ ꯍꯪꯆꯤꯠ ꯉꯥꯏꯍꯥꯛꯇꯁꯨ ꯂꯥꯡꯅꯤꯡꯕꯅꯤ ꯄꯦꯜꯂꯦꯗꯀꯣ ꯍꯟꯗꯛꯀꯤ ꯊꯕꯛ ꯈꯨꯁꯨꯁꯤꯗꯤ ꯃꯐꯝꯁꯦ ꯀꯔꯤꯅꯣꯃ ꯇꯧꯕ ꯃꯥꯜꯂꯤꯀꯣ ꯍꯥꯏꯗꯅ ꯑꯉꯥꯡꯁꯤꯡꯗꯣ ꯃꯣꯏ ꯊꯣꯛꯄ ꯑꯩꯉꯣꯟꯗ ꯄꯦꯡ ꯍꯥꯏꯔꯝꯃꯒ ꯇꯨꯝꯈꯤ ꯑꯗꯨꯒ ꯐꯅ ꯊꯦꯡꯉꯐꯥꯎ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗꯒꯤ ꯔꯦꯀꯣꯔꯗꯤꯡ ꯊꯥꯗꯣꯛꯄ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯁꯦ ꯁꯨꯝ ꯀꯞꯄ ꯃꯈꯣꯟꯁꯦ ꯇꯥꯏ ꯑꯩꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯀꯌꯥ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯛꯇꯕꯒ ꯇꯨꯝꯃꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯑꯗꯨꯝ ꯃꯈꯣꯟꯗꯣ ꯇꯥꯅ ꯇꯨꯝꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯑꯩꯁꯦ ꯑꯍꯤꯡꯗꯁꯨ ꯌꯥꯝꯅ ꯃꯤꯀꯞ ꯊꯣꯛꯍꯜꯂꯤ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯣꯏ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯄꯨꯟꯅ ꯍꯧꯒꯠꯂꯒ ꯏꯀꯣꯏ ꯀꯣꯏꯁꯟꯅꯔꯒ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯑꯩ ꯍꯧꯒꯠꯂꯛꯄꯗꯨꯗ ꯃꯣꯏꯁꯦ ꯇꯨꯃꯤꯟ ꯂꯩ ꯑꯩꯅꯁꯨ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣꯃꯇ ꯇꯨꯝꯅꯗ꯭ꯔꯤꯁꯤꯅ ꯍꯪꯉꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯗꯥ ꯍꯦꯔꯣꯖꯦ ꯖꯒꯥꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯍꯦ ꯊꯣꯏꯅꯥꯎꯅ ꯃꯄꯥꯟ ꯊꯣꯛꯀꯦꯅ ꯇꯨꯝꯕ ꯍꯧꯒꯠꯂꯨꯕꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯀꯔꯤꯅꯣꯃ ꯁꯨꯝ ꯀꯥꯈꯠꯈꯤ ꯍꯥꯏ ꯑꯗꯨꯗ ꯃꯥꯗꯤ ꯎꯆꯤꯒꯨꯝꯕ ꯁꯥ ꯉꯥ ꯃꯥꯟꯗꯅ ꯌꯦꯡꯉꯨꯕꯗ ꯑꯄꯤꯛꯄ ꯃꯐꯤ ꯊꯣꯡꯗꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯑꯣꯏꯔꯝꯃꯦ ꯍꯥꯏꯅ ꯀꯥꯈꯠꯈ꯭ꯔꯤꯕꯗꯣ ꯃꯗꯨꯕꯨ ꯆꯨꯝꯗꯣꯔꯤꯕꯖꯥꯔꯣ ꯇꯨ ꯀꯤꯗꯅ ꯍꯧꯖꯤꯛꯁꯨ ꯃꯁꯥꯁꯦ ꯊꯛ ꯅꯤꯛꯏꯁꯤ ꯋꯥꯒ ꯑꯃꯇ ꯉꯥꯟꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤꯅꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤꯁꯦ ꯍꯥꯏꯔꯛꯏ ꯃꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯐꯥꯎ ꯏꯁꯥꯗ ꯀꯤꯕ ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯑꯣꯏꯈꯤ ꯊꯦꯡꯅꯔꯨꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗꯁꯨ ꯑꯩꯅ ꯊꯣꯏꯅꯥꯎ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕ꯭ꯔꯣ ꯅꯪꯅ ꯀꯃꯥꯏꯅ ꯊꯦꯡꯅꯔꯨꯕꯅꯣ ꯍꯪꯉꯝꯃꯤ ꯑꯉꯥꯡ ꯑꯗꯨꯅ ꯑꯃꯨꯛ ꯗꯥ ꯍꯦꯔꯣꯖꯦ ꯃꯣꯏꯅ ꯇꯝꯃꯤꯗꯨꯅꯤ ꯑꯩꯁꯨ ꯈꯪꯗꯦ ꯏꯁꯥꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ ꯑꯁ ꯀꯤꯕꯗ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯅꯍꯥꯟ ꯁꯤꯗ ꯐꯪꯕ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯃꯌꯥꯝꯗꯣ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯆꯦꯔꯪ ꯑꯃꯨꯕ ꯑꯃꯅ ꯌꯣꯝꯁꯤꯟꯈꯤꯕꯗꯥꯏꯅꯦ ꯑꯩꯅ ꯅꯣꯏꯗ ꯊꯝꯖꯜꯂꯨ ꯍꯥꯏꯕꯗꯣ ꯑꯗꯨ ꯄꯨꯊꯣꯔꯛꯑꯣ ꯊꯣꯏꯅꯥꯎꯁꯤ ꯃꯁꯥꯗ ꯈꯔ ꯑꯣꯛꯊꯣꯛꯄꯤꯒꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯁꯨ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯃꯌꯨꯝ ꯑꯗꯨ ꯄꯤꯔꯛꯏ ꯃꯗꯨ ꯑꯩꯅ ꯃꯩꯈꯦꯠ ꯆꯪꯈꯠꯂꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯥꯗꯨ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯁꯠ ꯂꯥꯎꯅ ꯍꯨꯟꯗꯣꯛꯑꯝꯃꯤ ꯑꯉꯛꯄꯅꯤ ꯑꯗꯨꯃꯥꯏꯅ ꯃꯄꯥꯟꯗ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯍꯦꯛ ꯍꯨꯟꯗꯣꯛꯈꯤꯕꯒ ꯑꯩꯈꯣꯏ ꯈꯨꯂꯥ ꯃꯅꯨꯡꯁꯤꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯎꯐꯨꯟ ꯋꯥꯏꯐꯨꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯋꯪ ꯂꯥꯎꯅ ꯍꯨꯝꯃꯛꯑꯃꯒ ꯃꯄꯥꯟꯗ ꯍꯨꯝꯗꯨꯅ ꯄꯥꯏꯊꯣꯛꯈꯤ ꯑꯗꯨꯒ ꯂꯝꯖꯥꯎ ꯋꯥꯡꯃꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯅꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗꯒꯤ ꯍꯨꯏꯁꯤꯡ ꯑꯁꯤ ꯄꯨꯈꯣꯡꯗ ꯈꯣꯡꯅꯔꯛꯏ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯅꯩ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯃꯣꯏꯗ ꯀꯤꯕꯗꯨ ꯎꯠꯇ꯭ꯔꯕꯅꯤ ꯑꯩꯁꯨ ꯀꯤꯕꯗ ꯏꯁꯥꯁꯦ ꯀꯔꯤꯅꯣꯃꯗ ꯂꯩꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨꯗꯤ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯑꯩꯁꯦ ꯑꯉꯥꯡ ꯃꯣꯏ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯑꯒ ꯑꯩꯈꯣꯏ ꯏꯆꯦ ꯏꯕꯥꯏꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯣꯏꯗ ꯑꯩꯅ ꯁꯨꯝꯅ ꯍꯥꯏ ꯏꯕꯥꯏ ꯏꯆꯦ ꯐꯣꯟ ꯑꯗꯨ ꯂꯥꯎꯠ ꯊꯥꯔꯒ ꯅꯕꯥꯅꯤ ꯇꯥꯃꯤꯟꯅꯧ ꯀꯩꯅꯣ ꯅꯣꯏ ꯁꯤꯒꯤ ꯃꯐꯝꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃ ꯇꯧꯔꯦꯅꯦ
ꯑꯩꯈꯣꯏꯕꯨ ꯑꯍꯤꯡꯕꯨ ꯀꯤꯕꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯦꯅꯁꯨ ꯍꯦꯔꯣꯁꯦ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯏꯆꯦ ꯑꯍꯤꯡꯗ ꯅꯨꯃꯤꯗꯥꯡ ꯄꯟꯕ ꯐꯠꯇꯕ ꯑꯃꯗꯣ ꯅꯣꯏ ꯏꯪꯈꯣꯜ ꯃꯇꯣꯟ ꯁꯣꯔꯣꯛ ꯂꯝꯖꯥꯎꯔꯣꯝꯗꯒꯤ ꯀꯞꯄꯗ ꯑꯩꯈꯣꯏꯁꯦ ꯇꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯉꯔꯥꯡꯁꯨ ꯑꯉꯥꯡ ꯑꯃ ꯃꯄꯥꯟ ꯊꯣꯛꯀꯦꯅ ꯍꯧꯒꯠꯂꯒ ꯊꯣꯛꯎꯕꯗ ꯈꯣꯡꯅꯥꯡ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯈꯤꯕ ꯊꯦꯡꯅꯔꯦ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯊꯛ ꯊꯛ ꯅꯤꯛꯇꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯑꯩ ꯇꯣꯛꯑꯒꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯑꯒꯗꯤ ꯑꯩꯅ ꯄꯨꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯅꯣꯏ ꯃꯤ ꯑꯇꯣꯞꯄ ꯑꯃ ꯊꯤꯒꯦꯔꯣ ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯕꯥꯏꯅ ꯑꯃꯨꯛ ꯍꯦꯔꯣꯖꯤ ꯀꯩꯅꯣꯅꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯕꯣ ꯉꯥꯏꯈꯣ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯀꯦ ꯑꯗꯨꯒ ꯑꯩ ꯌꯦꯡꯒꯦ ꯋꯥꯔꯤ ꯇꯧꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯏꯆꯦꯒ ꯏꯕꯥꯏꯒ ꯂꯩꯔꯨꯔꯤꯕ ꯃꯐꯝꯁꯤ ꯑꯩꯗꯤ ꯅꯍꯥꯟꯅ ꯈꯪꯂꯕꯅꯤ ꯃꯐꯝꯁꯤ ꯀꯔꯤꯅꯣꯃꯗꯤ ꯏꯇꯧ ꯇꯧꯔꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯩ ꯊꯝꯃꯦ ꯀꯨꯏꯅ ꯑꯩ ꯁꯤꯗ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯔꯒ ꯐꯣꯜ ꯑꯗꯨ ꯑꯩꯅ ꯊꯅꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯕꯥꯏꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯦꯔꯣꯖꯤ ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯅꯣ ꯍꯥꯟꯅꯒꯤ ꯌꯨꯝ ꯁꯥꯕꯁꯤꯡ ꯑꯗꯨꯅꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯒ ꯂꯣꯏꯅ ꯊꯣꯛꯈꯤ ꯅꯣꯏꯁꯨ ꯑꯃꯨꯛ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩ ꯀꯣꯛꯀ ꯆꯥꯛꯁꯜꯂꯛꯑꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯗꯨꯒꯤ ꯑꯣꯏꯕ ꯇꯥꯏꯅꯦ ꯃꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯈꯨꯖꯨ ꯂꯩꯈꯥꯝꯁꯤ ꯃꯄꯨꯟ ꯃꯄꯨꯟ ꯆꯦꯔꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯄꯒ ꯂꯩꯔꯝꯃꯤꯁꯤ ꯏꯆꯦꯅꯁꯨ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯗꯦ ꯏꯕꯥꯏꯒ ꯌꯥꯅꯔꯛꯇꯗꯅ ꯇꯣꯛꯈꯤꯕꯅꯤ ꯍꯦꯛꯇ ꯍꯥꯏꯖꯜꯂꯤ꯫ ꯏꯕꯥꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯄꯣꯠꯁꯦ ꯃꯃꯜ ꯍꯣꯡꯃꯜꯂꯒꯁꯨ ꯀꯩꯒꯨꯝꯕ ꯑꯃꯗ ꯍꯦꯛꯇ ꯁꯣꯏꯕꯅꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯄꯨ ꯏꯆꯦꯒ ꯏꯕꯥꯏꯒ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯑꯣꯏꯅ ꯁꯥꯔꯒ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯏꯕꯥꯏ ꯌꯥꯝꯅ ꯊꯨꯅ ꯖꯒꯥꯁꯤ ꯃꯤ ꯑꯇꯣꯞꯄ ꯑꯃꯗ ꯌꯣꯟꯊꯣꯛꯈꯣ ꯌꯨꯝ ꯑꯁꯤꯁꯨ ꯁꯥꯕ ꯂꯣꯏꯔꯛꯇ꯭ꯔꯤꯉꯩ ꯀꯣꯟꯅ ꯌꯨꯝ ꯑꯁꯤꯁꯨ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯁꯥꯕ ꯂꯣꯏꯁꯜꯂꯛ ꯂꯩꯕꯁꯨ ꯉꯝꯗ ꯅꯣꯏ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯖꯅꯤ ꯑꯗꯨꯅ ꯑꯩ ꯌꯨꯝ ꯑꯁꯤ ꯁꯥꯕ ꯂꯦꯞꯄꯒꯦ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯕꯥꯏꯁꯦ ꯏꯊꯥ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡꯗꯁꯨ ꯇꯧꯏ ꯑꯃꯨꯛꯁꯨ ꯊꯥꯖꯕꯗꯧꯅ ꯇꯧꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ ꯍꯦꯔꯣꯖꯤ ꯉꯥꯏꯈꯣꯗ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯌꯨꯝ ꯁꯥꯕꯁꯤ ꯂꯦꯞꯄꯒꯦꯗ ꯍꯥꯏ ꯇꯧꯔꯨꯔꯤꯕ ꯃꯌꯥꯝꯁꯤꯒ ꯍꯧꯖꯤꯛꯄꯨ ꯇꯔꯥꯏ ꯃꯁꯤ ꯃꯌꯥꯝꯁꯤꯕꯨ ꯍꯦꯛꯇ ꯇꯣꯛꯄ ꯌꯥꯔꯤꯕꯣ? ꯑꯩ ꯉꯁꯤꯗꯤ ꯁꯪꯉꯣꯏ ꯍꯌꯦꯡꯗꯣ ꯑꯩ ꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯀꯅꯤ ꯑꯩꯅ ꯂꯩꯒꯗꯕ ꯃꯐꯝꯅꯤ ꯑꯩ ꯏꯁꯥꯅ ꯊꯦꯡꯅꯗ꯭ꯔꯤ ꯐꯥꯎ ꯅꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯤꯗꯣ ꯑꯩ ꯊꯥꯖꯧ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏꯗꯣꯔꯤ ꯑꯗꯨꯅ ꯍꯌꯦꯡ ꯑꯩ ꯂꯥꯛꯀꯦ ꯑꯗꯨꯒ ꯑꯍꯤꯡ ꯂꯦꯛꯀꯦ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯐꯠꯇꯦ ꯑꯩ ꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯐꯔꯦ ꯏꯕꯥꯏꯅꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯦꯡꯒꯦꯁꯨ ꯌꯦꯡꯉꯣ ꯑꯩꯗꯤ ꯀꯨꯏꯅꯗꯤ ꯁꯤꯗ ꯂꯩꯕ ꯉꯝꯃꯣꯏꯀꯣ ꯁꯤꯗ ꯊꯕꯛ ꯁꯨꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯁꯨ ꯑꯇꯣꯞꯄ ꯃꯤ ꯑꯃꯠꯇ ꯅꯠꯇꯦ ꯂꯩꯀꯥꯏ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯕꯗ ꯀꯅꯥꯗ ꯇꯥꯏꯅꯔꯛꯀꯅꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯏꯆꯦꯗꯁꯨ ꯑꯩꯅ ꯍꯥꯏꯔꯛꯏ ꯍꯥꯏꯌꯣ ꯌꯨꯝ ꯑꯁꯤ ꯁꯥꯕ ꯂꯣꯏꯔꯛꯇ꯭ꯔꯤꯉꯩ ꯃꯤ ꯑꯃꯗ ꯌꯣꯜꯍꯧꯅꯕ ꯇꯧ ꯍꯥꯏꯗꯅ꯫ ꯑꯩꯈꯣꯏ ꯏꯕꯥꯏꯅ ꯑꯃꯨꯛ ꯍꯦꯔꯣꯖꯤ ꯅꯪ ꯑꯗꯨꯒꯤ ꯋꯥꯗꯣ ꯁꯨꯝ ꯍꯟꯖꯤꯟ ꯍꯥꯏꯔꯒ ꯂꯩꯔꯅꯨ ꯃꯗꯨꯗ ꯑꯩ ꯁꯥꯎꯔꯛꯀꯦ ꯇꯧꯏ ꯍꯌꯦꯡꯗꯣ ꯑꯩ ꯂꯥꯛꯀꯦ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯒ ꯏꯕꯥꯏꯁꯤ ꯃꯥꯁꯤ ꯁꯥꯎꯅ ꯑꯃꯨꯛ ꯆꯠꯈꯤ꯫ ꯑꯩꯁꯨ ꯃꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯩꯈꯣꯏ ꯏꯆꯦꯒ ꯏꯕꯥꯏꯒꯤꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ ꯃꯣꯏꯁꯦ ꯃꯤꯅ ꯉꯥꯡꯕ ꯋꯥꯁꯤ ꯀꯌꯥꯁꯨ ꯂꯧꯗꯦ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯦ ꯇꯧꯔꯦ ꯍꯥꯏꯔꯒꯗꯤ ꯀꯝꯗꯧꯅꯤ ꯀꯔꯤ ꯇꯧꯁꯤꯒꯦꯗꯣ ꯇꯥꯟꯅꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯐꯠ ꯑꯃꯗ ꯃꯣꯏꯒꯤ ꯊꯣꯛꯄ ꯑꯃꯗ ꯇꯧꯏ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯁꯨ ꯑꯩꯅ ꯅꯨꯃꯤꯠ ꯇꯥꯔꯛꯄꯒꯤꯗꯨꯗ ꯌꯥꯔꯦ ꯊꯕꯛ ꯂꯦꯞꯄ ꯂꯣꯏꯁꯜꯂꯣ ꯃꯝꯗ꯭ꯔꯤꯉꯩ ꯉꯟꯅ ꯂꯣꯏꯁꯜꯂꯣ ꯑꯗꯨꯒꯅꯦ ꯍꯣꯔꯦꯟꯗꯤ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟ ꯊꯣꯛꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯅꯇꯣꯝꯗ ꯊꯣꯛꯀꯅꯨ ꯑꯩꯈꯣꯏ ꯍꯧꯗꯣꯔꯛꯎ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯁꯤ ꯑꯗꯨꯒ ꯇꯨꯝꯃꯝꯗꯥꯏ ꯈꯨꯖꯨ ꯂꯩꯈꯥꯝꯁꯤ ꯑꯩꯈꯣꯏꯅ ꯇꯨꯝꯒꯗꯕ ꯑꯀꯣꯏꯕꯗ ꯊꯥꯗꯣꯛꯑꯝꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠꯇꯨꯗꯤ ꯈꯨꯖꯨ ꯂꯩꯈꯥꯝꯗꯣ ꯑꯀꯣꯏꯕꯗ ꯆꯦꯟ ꯊꯨꯡꯅ ꯊꯥꯗꯣꯛꯑꯝꯕꯒ ꯇꯨꯝꯕꯩꯔꯁꯨ ꯈꯪꯗꯦ ꯀꯩꯁꯨꯗꯤ ꯇꯧꯔꯛꯇꯦ ꯐꯅ ꯀꯝꯇ ꯇꯧꯔꯛꯇꯦ ꯍꯥꯏꯖꯔꯒꯁꯨ ꯑꯩꯈꯣꯏꯁꯦ ꯀꯤꯅ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯇꯨꯝꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅ ꯑꯩꯈꯣꯏ ꯏꯕꯥꯏꯁꯦ ꯑꯍꯤꯡ ꯂꯦꯛꯎꯅꯤ ꯍꯥꯏꯗꯅ ꯃꯥꯁꯦ ꯃꯐꯤ ꯃꯔꯣꯟ ꯌꯣꯝꯁꯜꯂꯒ ꯂꯥꯛꯑꯝꯃꯤ ꯑꯩꯁꯨ ꯑꯗꯨꯝ ꯑꯍꯤꯡꯗꯣ ꯂꯦꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯌꯦꯟ ꯑꯃ ꯄꯨꯔꯛꯇꯅ ꯑꯉꯥꯡꯁꯤꯡ ꯁꯦꯝꯍꯜꯂꯒ ꯌꯦꯟꯗꯨ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯊꯣꯡꯉꯒ ꯅꯨꯃꯤꯠꯇꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯕꯥꯏꯅꯁꯨ ꯍꯦꯔꯣꯖꯤ ꯀꯌꯥꯝ ꯋꯥꯠꯂꯤ ꯑꯩ ꯁꯪꯒꯦ ꯉꯁꯤꯗꯤ ꯅꯣꯏ ꯀꯔꯤꯃꯠꯇ ꯀꯤꯔꯨꯅꯨ ꯀꯥꯏꯗꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯏꯕꯥꯏ ꯁꯪꯗ꯭ꯔꯒꯁꯨ ꯌꯥꯏ ꯑꯗꯨꯝ ꯇꯨꯝꯃꯨ ꯃꯁꯥꯅ ꯑꯗꯨꯝ ꯍꯧꯖꯔꯛꯑꯗꯕꯅꯤ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯅꯣꯛꯐꯤ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯨ ꯈꯨꯖꯨ ꯂꯩꯈꯥꯝꯒ ꯑꯃꯠꯇ ꯊꯥꯔꯝꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯏꯕꯥꯏꯁꯨ ꯈꯪꯖꯁꯅꯨ ꯈꯨꯖꯨ ꯂꯩꯈꯥꯝꯗꯣ ꯊꯥꯗꯣꯛꯎꯔꯒꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯊꯥꯔꯔꯣꯏ ꯈꯔ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯅ ꯊꯥꯔꯝꯗꯦ꯫ ꯆꯥꯛ ꯇꯣꯛꯑꯦ ꯅꯨꯃꯤꯗꯥꯡꯁꯦ ꯇꯨꯝꯕꯁꯦ ꯍꯥꯏꯗꯅ ꯄꯨꯡ 10 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯨꯝꯐꯝꯗ ꯆꯪꯅꯔꯛꯄꯗ ꯑꯩꯈꯣꯏ ꯏꯕꯥꯏꯁꯦ ꯃꯄꯥꯟꯗꯒ ꯊꯣꯛꯈꯤ ꯑꯗꯨꯒ ꯀꯣꯏꯕꯗꯒ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯁꯨ ꯀꯩꯅꯣꯁꯤꯅ ꯇꯧꯔꯤꯁꯤꯅ ꯗꯥ ꯍꯦꯔꯣꯖꯤ ꯅꯣꯏ ꯅꯕꯥꯏꯁꯦ ꯀꯧꯁꯜꯂꯨ ꯑꯃꯨꯛ ꯊꯦꯡꯅꯔꯨꯗꯅ ꯕꯥꯏꯑꯣꯁꯤꯒ ꯋꯥꯟꯊꯈꯤꯗꯅ ꯑꯩꯈꯣꯏ ꯋꯥꯅꯕꯗꯤ ꯇꯨꯝꯃꯨ ꯍꯥꯏꯌꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯅꯣꯛꯑꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯕꯥꯏꯁꯨ ꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯂꯝꯃꯒ ꯇꯨꯝꯃꯁꯦ ꯍꯥꯏꯗꯅ ꯃꯥꯁꯨ ꯇꯨꯝꯕ ꯆꯪꯉꯛꯏ꯫
ꯃꯇꯧ ꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯇꯨꯝꯊꯅꯕ ꯍꯧꯔꯛꯄꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯄꯤꯛꯄ ꯑꯉꯥꯡꯁꯦ ꯃꯊꯛꯇꯒꯤ ꯀꯞꯊꯔꯛꯄꯗꯧꯅ ꯍꯦꯛꯇ ꯃꯦꯡ ꯍꯧꯗꯣꯡ ꯃꯆꯥꯅ ꯀꯞꯄꯗꯣ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯀꯞꯄꯛꯏ꯫ ꯏꯕꯥꯏꯁꯨ ꯃꯥꯁꯨ ꯇꯥꯔꯕ ꯃꯥꯜꯂꯤ꯫ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯈꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯃꯗꯨꯗ ꯑꯩꯅ ꯏꯕꯥꯏ ꯉꯥꯏꯈꯣ ꯊꯣꯛꯈꯤꯅꯨ, ꯇꯣꯛꯑꯁꯤꯅꯦ ꯇꯧꯔꯤꯌꯦ ꯍꯥꯏꯔꯤꯁꯤ, ꯑꯗꯣ ꯉꯁꯤꯗꯤ ꯐꯅ ꯀꯟꯅꯕꯨ ꯀꯞꯄꯛꯏ, ꯏꯕꯥꯏ ꯊꯣꯛꯎꯅꯨꯀꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯥꯏꯅ ꯑꯃꯨꯛ ꯍꯦꯔꯣꯗꯤꯠ ꯑꯁꯤꯕꯨ ꯃꯤꯒꯤ ꯑꯉꯥꯡ ꯀꯞꯄ ꯅꯠꯇ꯭ꯔꯅꯤ, ꯉꯥꯏꯈꯣ ꯑꯩ ꯊꯣꯛꯎꯒꯦ ꯍꯥꯏꯗꯅ ꯃꯥꯁꯦ ꯃꯄꯥꯟꯗ ꯊꯣꯛꯈꯤꯅꯕ ꯇꯧꯏ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯑꯩꯒꯅꯁꯨ ꯊꯣꯛꯎꯅꯨ ꯍꯥꯏꯗꯅ ꯈꯥꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯝ ꯊꯣꯛꯑꯒ ꯌꯦꯡꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯁꯤꯗꯤ ꯊꯦꯡꯅꯖꯔꯨꯔꯅꯤ ꯍꯥꯏꯗꯅ ꯏꯕꯥꯏ ꯊꯣꯛꯎꯔꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯝꯃꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯥꯏꯁꯨ ꯈꯣꯂꯥꯗꯒꯤ ꯊꯣꯛꯈꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯩꯈꯣꯏꯁꯨ ꯈꯣꯂꯥ ꯃꯅꯨꯡꯗ ꯀꯣꯛ ꯂꯤꯊꯣꯛ ꯃꯄꯥꯟꯗ ꯌꯦꯡꯉꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯑꯄꯤꯛꯄ ꯑꯉꯥꯡꯁꯦ ꯈꯣꯡꯅꯥꯡ ꯃꯊꯛ ꯑꯗꯨꯗ ꯃꯐꯤ ꯊꯣꯡꯗꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯃꯊꯪꯒꯥ ꯑꯣꯟꯅ ꯅꯞꯄꯒ ꯀꯞꯄꯒ ꯂꯩꯕꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯑꯗꯨꯒ ꯍꯦꯛ ꯃꯈꯥꯗꯅ ꯐꯤꯉꯥꯡ ꯁꯦꯠꯄꯤ ꯅꯨꯄꯤꯁꯦ ꯄꯨꯡꯉꯥꯡ ꯍꯦꯛ ꯉꯥꯡꯕ ꯃꯈꯩ ꯅꯨꯄꯤ ꯑꯃ ꯑꯗꯥꯏꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯁꯨ ꯎꯔꯛꯏ꯫ ꯃꯅꯝꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯐꯠꯇꯕ ꯊꯣꯔꯛꯄꯩꯔꯥ ꯈꯪꯗꯦ, ꯍꯤꯡꯒꯥꯏ ꯃꯅꯝꯁꯤ ꯋꯪ ꯆꯦꯜꯂꯛꯏ꯫ ꯑꯩꯈꯣꯏ ꯏꯕꯥꯏꯁꯨ ꯑꯣꯏꯃꯥ ꯀꯩꯅꯣ ꯁꯤꯗꯤ ꯍꯥꯏꯗꯅ ꯃꯥꯗꯤ ꯃꯁꯥꯗꯣ ꯊꯛ ꯅꯦꯛꯑꯒ ꯃꯈꯥꯗ ꯄꯗ꯭ꯔꯥꯛ ꯂꯥꯎꯅ ꯐꯝꯊꯈꯤ꯫ ꯀꯤꯃꯟꯗꯅ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯕꯖꯥꯠꯅꯤ ꯃꯥꯗꯤ꯫ ꯑꯩꯁꯨ ꯃꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯈꯨꯖꯨ ꯂꯩꯈꯥꯝꯗ ꯆꯪꯈꯠꯂꯨ ꯑꯗꯨꯒ ꯑꯩ ꯃꯤ ꯑꯃꯒ ꯇꯧꯔꯒ ꯑꯁꯤ ꯑꯃꯨꯛꯇ ꯂꯧꯈꯠꯂꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯈꯨꯖꯨ ꯂꯩꯈꯥꯝꯗꯣ ꯍꯥꯟꯅ ꯆꯪꯈꯠꯂꯒ ꯑꯉꯥꯡ ꯑꯃꯅ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯑꯩꯈꯣꯏ ꯏꯕꯥꯏꯁꯤ ꯑꯩꯅ ꯊꯥꯡꯉꯒ ꯈꯨꯂꯥ ꯃꯅꯨꯡꯗ ꯄꯨꯁꯜꯂꯛꯏ꯫ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯨꯕꯗꯒꯤ ꯑꯗꯨꯝ ꯈꯨꯗꯛꯇꯗꯤ ꯑꯉꯥꯡ ꯀꯞꯄꯝꯕꯗꯨ ꯂꯦꯞꯈꯤ, ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯉꯥꯡꯅ ꯃꯥꯡꯈꯤ꯫ ꯏꯕꯥꯏꯁꯨ ꯋꯥꯈꯜ ꯇꯥꯈꯤꯗꯦ, ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯉꯝꯃꯤ꯫ ꯑꯩꯅꯁꯨ ꯃꯁꯥꯗꯨ ꯃꯩ ꯌꯣꯛꯊꯣꯛꯄꯒ ꯏꯁꯤꯡ ꯊꯥꯕ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯟꯅ ꯂꯥꯛꯅꯕꯗꯒꯤ ꯀꯣꯟꯅ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯇꯞꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯏꯕꯥꯏ ꯒ꯭ꯌꯥꯟ ꯂꯥꯛꯑꯕꯣ? ꯇꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗꯅꯦ ꯑꯩꯅ ꯏꯕꯥꯏꯗ ꯍꯥꯏꯔꯤꯗꯣ ꯍꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏ ꯏꯕꯥꯏꯁꯤ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ, ꯃꯥꯗꯤ ꯃꯤꯍꯨꯟꯗꯨ ꯂꯋꯥꯏ ꯂꯣꯏꯇꯣꯟꯗ ꯆꯦꯟꯈꯠꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯩꯈꯣꯏ ꯏꯕꯥꯏꯅ ꯑꯗꯥꯏꯗ ꯂꯥꯛꯄ ꯃꯤꯗ ꯋꯥꯔꯤꯗꯨ ꯐꯖꯅ ꯍꯪꯉꯤ, ꯃꯁꯤꯒꯤ ꯃꯐꯝꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯅ꯫ ꯃꯗꯨꯗ ꯑꯗꯥꯏꯒꯤ ꯃꯤꯅꯁꯨ ꯃꯣꯏꯁꯨ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯏ, ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯈꯨꯡꯒꯥꯡꯈꯣꯡ ꯃꯄꯥꯁꯤ ꯊꯥꯏꯅꯗꯩ ꯑꯍꯜ ꯍꯅꯨꯕꯤ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯑꯉꯥꯡ ꯃꯆꯥ ꯑꯃꯒ ꯑꯗꯨꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯅ ꯖꯒꯥꯁꯦ ꯍꯥꯟꯅꯗꯤ ꯃꯤ ꯆꯠꯄ ꯂꯥꯟꯕ ꯀꯤꯅꯔꯝꯃꯤ꯫ ꯁꯟ ꯒꯥꯔꯤꯗꯒꯤꯐꯥꯎ ꯆꯤꯡꯊꯔꯛꯇꯅ ꯁ꯭ꯋꯥꯏꯗ ꯃꯤ ꯁꯣꯛꯄ ꯄꯟꯕ ꯌꯥꯝꯅ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯕꯨ ꯍꯦꯛ ꯇꯥꯔꯛꯑꯕꯗꯤ ꯑꯗꯨꯝ ꯍꯧꯔꯛꯑꯅꯤ ꯁ꯭ꯋꯥꯏꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯏꯕꯥꯏꯅ ꯃꯈꯥ ꯇꯥꯅ ꯁꯨꯝꯅ ꯑꯃꯨꯛ ꯍꯪꯉꯤ, ꯑꯗꯣ ꯑꯥꯗ ꯌꯨꯝ ꯇꯥꯔꯤꯕꯁꯤꯡꯁꯦ ꯃꯣꯏꯗꯤ ꯀꯤꯗꯕꯖꯥꯔꯣ ꯍꯪꯉꯝꯃꯤ꯫ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯀꯤꯔꯤꯅꯤ ꯃꯣꯏꯁꯨ, ꯑꯗꯣ ꯃꯣꯏꯗꯤ ꯃꯐꯝ ꯑꯁꯤꯒ ꯐꯅ ꯂꯥꯞꯅꯔꯤ, ꯇꯧꯕꯇꯕꯨ ꯅꯣꯏꯒꯤꯗꯤ ꯖꯒꯥꯁꯤꯒ ꯌꯥꯝꯅ ꯅꯛꯅꯅ ꯂꯩꯔꯦ, ꯂꯃꯥꯡ ꯇꯣꯡꯃꯥꯡ ꯃꯐꯝ ꯑꯁꯤꯗꯕꯨ ꯀꯃꯥꯏꯅ ꯌꯨꯝ ꯁꯥꯔꯒ ꯂꯩꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯅꯣ? ꯃꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯃꯤꯅ ꯂꯦꯝꯅ ꯏꯪꯈꯣꯜꯁꯤ ꯂꯧꯔꯣ ꯍꯥꯏꯔꯐꯥꯎ ꯂꯧꯕ ꯉꯝꯃꯣꯏ ꯍꯥꯏꯅꯔꯤꯅꯤ꯫ ꯂꯧ ꯎꯕꯁꯨ ꯀꯌా ꯐꯠꯀꯟꯗꯦ ꯁꯥꯏꯒ ꯅꯛꯅꯕꯁꯤ, ꯗꯥꯎꯁꯨ ꯌꯥꯒꯟꯗꯦ ꯂꯧ ꯁꯤꯡꯎꯕꯗ꯫ ꯑꯗꯨꯅ ꯁꯥꯏ ꯃꯐꯝꯁꯦ ꯄꯥꯠ ꯑꯣꯏꯅ ꯍꯥꯡꯉꯒ ꯂꯩꯔꯤꯁꯤꯅꯤ꯫ ꯁꯤꯗꯩ ꯆꯥꯈꯠꯅꯔꯒ ꯂꯧꯁꯤꯡ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯅꯕ ꯇꯧꯅꯔꯤꯁꯤꯅꯤ꯫ ꯂꯩꯔꯨꯅꯨ ꯁ꯭ꯋꯥꯏꯗ ꯅꯣꯏ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯉꯣꯏ ꯍꯥꯏꯔꯛꯏ꯫ ꯏꯕꯥꯏꯗꯤ ꯑꯗꯨꯃꯥꯏꯅꯒ ꯃꯣꯏ ꯑꯗꯥꯏꯒꯤ ꯃꯤꯅ ꯍꯥꯏꯔꯝꯕꯗꯨꯗ ꯃꯀꯣꯛ ꯄꯥꯏꯔꯒ ꯑꯃꯨꯛ ꯃꯈꯥꯗ ꯐꯝꯊꯈꯤ꯫ ꯑꯩꯅꯁꯨ ꯃꯗꯨꯗ ꯏꯕꯥꯏ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯔꯅꯨ, ꯃꯐꯝꯁꯦ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯌꯣꯟꯕꯗ ꯁꯤꯠꯇ꯭ꯔꯒꯁꯨ ꯃꯇꯝ ꯑꯃꯗꯗꯤ ꯁꯣꯏꯗꯅ ꯁꯤꯠꯀꯅꯤ꯫ ꯃꯗꯨꯗ ꯏꯪꯈꯣꯜꯁꯤ ꯌꯣꯟꯅꯕ ꯊꯝꯃꯁꯤ, ꯌꯨꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯥꯕꯁꯤ ꯂꯦꯞꯄꯁꯤ, ꯑꯩꯈꯣꯏꯁꯨ ꯍꯜꯂꯒꯦ ꯏꯕꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯕꯥꯏꯁꯨ ꯋꯥ ꯑꯃꯇ ꯀꯨꯝꯃꯛꯇꯦ ꯍꯦꯔꯣꯖꯤꯠ, ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯠꯈꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯁꯨ ꯑꯩꯅ ꯏꯅꯥꯎꯆꯥ ꯂꯣꯏꯁꯜꯂꯣ ꯌꯨꯝꯗ ꯍꯜꯂꯁꯤ, ꯅꯣꯏ ꯂꯩꯍꯧꯈꯤꯒꯦ ꯍꯥꯏꯔꯤꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯁꯨ ꯆꯠꯂꯁꯤ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠꯇꯨꯗ ꯄꯣꯠ ꯆꯩ ꯌꯣꯝꯁꯤꯟ ꯇꯥꯁꯜꯂꯒ ꯌꯨꯝꯗ ꯀꯨꯝꯃꯛꯏ꯫ ꯏꯃꯥꯗꯁꯨ ꯑꯩꯅ ꯋꯥꯔꯤꯗꯨ ꯁꯦꯡꯅ ꯇꯝꯃꯝꯃꯤ꯫ ꯏꯃꯥ ꯏꯕꯥꯏꯒ ꯏꯆꯦꯒꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯒꯦ ꯍꯥꯏꯕ ꯋꯥꯈꯟꯗꯣ ꯈꯜꯂꯨꯔꯅꯨ ꯍꯥꯏꯌꯨꯀꯣ ꯍꯥꯏꯗꯅ ꯁꯦꯡꯅ ꯏꯃꯥꯗ ꯑꯩꯅ ꯋꯥꯔꯤꯗꯣ ꯇꯝꯃꯝꯃꯤ꯫ ꯃꯁꯤꯗ ꯏꯕꯥꯏꯒ ꯏꯆꯦꯒ ꯃꯕꯥꯅꯤꯁꯦ ꯉꯛꯂꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯥꯏꯕ ꯃꯥꯏꯕꯤꯒ ꯄꯨꯔꯒ ꯂꯥꯏꯒ ꯈꯣꯏꯔꯝꯅꯕꯖꯥꯠꯅꯤ꯫ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅꯁꯨ ꯃꯣꯏꯗ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯔꯛꯏ, ꯅꯣꯏꯅ ꯐꯅ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯊꯣꯛꯑꯒꯁꯨ ꯌꯨꯝꯐꯝ ꯑꯁꯤꯗꯗꯤ ꯅꯣꯏ ꯂꯩꯕꯁꯨ ꯉꯝꯃꯣꯏ꯫ ꯑꯗꯨꯅ ꯏꯕꯥꯏꯒ ꯏꯆꯦꯒꯁꯦ ꯎꯄꯥꯏ ꯑꯃ ꯇꯧꯔꯛꯄꯗ ꯏꯪꯈꯣꯜ ꯑꯗꯨ ꯌꯣꯟꯕꯗ ꯃꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯣꯏ ꯑꯅꯤ ꯆꯪꯗꯅ ꯃꯣꯏꯗꯧꯅ ꯄꯪꯕ ꯃꯤꯁꯤ ꯑꯃꯨꯛ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯐꯥꯎ ꯏꯪꯈꯣꯜ ꯑꯗꯨ ꯂꯩꯕꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯃꯔꯩ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫